Hello everyone. mayam ngasigi podcast sida aina guest ama invite tawjari. Sigi guest se akhoi trade house community gi member amane aduga magi journey hauji phokta ma kaida lairi aduga kamaina hori habagi journey do kitang share tawnaba sigi podcast sida akhoi invite tawjabani. Aduna mayam sigi podcast se loibo yengminar se skip tawdabi yengbiyo yaragadi ko. So let's start start tawjarage. First of all bro, welcome to this podcast. Thank you very much, bro. So ahanbada bro gi introduction macham tawbiramo kai lamdaino adagi hauzik chahi kya sure kai honari adugumba introduction macham tawbiramo. Okay, bro. First of all, very grateful, bro, for inviting me on your podcast. Aduga life se khara grow lai re eng khalle ko. Ana bro ho yenga horok pane khoi ju training. Aduga mentor or mini using asi mentor ka famina podcast yaunga mujhe am grateful hoy, bro. Okay. First of all, ai gi ming na Sitaljit Koijam. Ai sa Lamsang Bazar. Impal West ni ko. Lamsang Bazar dagi ni aduga Hoji adum student ori trading ju tawri ko. Trading journey je ai chahi ani hanjele handaka par chahi ahum surak toini 2022 da horpa. Sumai tawraga kanna covid matung do awda kanna online gi mayam viral chel idana ko digital marketing ju hana manipur da thoina chu kya taram de awdai som yang pada ka gi do be khot pe ai som yang pada trading je thengna rak pane adum matung dai youtube ta matam khari yengam me awdai bro hoi thengna bada gi sumai contact tawraga yaur ki bro. Okay, so hauzik isai chahi kya surge? Isai chahi kunithoi 122. Very young ko. So nang start tar ki was around 20 nang na 20s from dai. Yes, 1920s right on. Okay. Aduga sigi ahanba haidi nang trading tamagen khale khala kanda ahanba sumaina trading je manipur di trading pan bakanda ko yamna negative oiba amda khallina awda ahanba nang trading nang khangpa adagi nang trading tamning pa kanda nang onda kamain feel taw Ahambada quite fast social media ase sidagi adum aham exposure je social media de work pani ko trading dagi manipur gi content bu thengna de kya mayang masa mayam like youtuber moi de horo khibani khara thikalam me tasing nai je aham digital marketing chang pane ba digital marketing ju mayam vast oi gra topic to adagi mindset to matam du kamai torom ge haba kan da no ma da pung ahum mari thadara sian tani aba kaina kan advertise and mai torom me ba ko mai torom me odai sang khimne sidi yeng ba yai khot ba yai na Audagi trading YouTube te yeng bahore Indian market te hore forex ka ji kona khang pani ko Indian market te hor pade tha ani hum yeng e khole try torome but result leite thoina kasu leite khang no ma ni khang tan tan ba yorom me siar boi ning e amu ya de amai tor ga tha manga tok cha hogre ba ato the proper way the trading tam ge na khot pada YouTube ta phak phak le different traders mayam lai re dana ko YouTube ta laiba moi mayam le thengna re ama gi amu yang ama na taim cha sa da outside ki su na taim cha sa da hobam khang da do odei oza manipur ki Instagram le thengna bane mingdi palaro hoji company do lai gi dre ba ko auda adu company do yaur pade aham khor kimne meeting masa na tani ko yawi jo mayam sa yawi network marketing company di oiba auda forex ki education pi bhai ta Odai sanga aga khola aga yenge khole odai improvement khare ya lakpa hore ba odai sidi yar to mal kol to mal na moi result payout me am uli ko engonda chahi am da duktan gre chahi ni duktan kot khrena odai sum tawra ga moi na network lom khare hena sang bai tare aina trading tamba lakpa chanar tabe auda marak tat khare mai tawbe ai nangi niche ma clear oi da aina pami poto samna hai poda like tamba da ju akoi UPSC thaninga ju clear patham leidana coaching yaw ba khotpa adu matang sumai pe kha tha ba adu ma clear oi da bu adu gi khara ngaw ba adu matang dei bro ma hes thingnai adu Instagram dei ne magi ad ama thingna ba audei tawra aga chang khibani menona audei trade house yaw de tha hum hobagi hangdana khotana kamai to ai ju ha ma khare tamu do mon da khaijale ko si tawe kholena dai bro ma na ahamba autegi ai tha ahum mari mu bro mes ka pau phawna re autegi join tor kim ne house to autegi part se clear khangoi oi re ai beti aina pami ba trading do adu sabsana oram bhai ta okay my hor ki bro okay so ahanba haidi nang adudai trade house thengna ba hore ba haidi nang trading hoba tha 7 8 sur approximately adudai horok ka da nang trade house yauduni mamang da ko how do you see trade house as a company as a group or as an institution kamai u ke trade house aham the trade house se
course on male adum ahamata diko course on male trading have educator oina adum khanbudi matang thoina kan diko habdi negative lom da sense la ko hujipudi mayam tho edana ko kyamen ka ta dagi course pang yon ba adu phapta matam du exposure ju kya laitabane adum ba aduna maitai masa ga oisalla adu siri pharani sida yawsallage na yawgi bane bai almai tawdana okay so adumai trade house thengnare adai yawgre se nangi mthang thang chat kadaba tangmadaba tawgre so adugi segi kaino sida nangna trading da oina choose tawreise why do you choose trading haidi atopa nang digital marketing adagi nangna hamdi ngamise kemnate yumda leina dum ngahak kaino ma nangi side money side income main reason je covid na oigi main reason da nangna trading da oina changage na khalakri je kaigino trading da oina changage khala isa trading jina aham bada exposure atai mayam digital marketing jam vast oirambado habi kano freelancing to kangum laigara aduga suman personal brand sam kala youtube to ba adu digital marketing makhanam ne haira suman makhan adu isagi wana ai introvert ne ba yam introvert oi jeba adu matan digital marketing je matang dai sales skill kai me hebinate extrovert orak tan mi me network yam laibe mi ju natte ba taseng na yam isolate oina jo haujarak ba ngang ne ba bi ngai dagi aduna social gathering kya yaudana khotan to mi am tan natte ba ije aduna kitang isolation da ai personality ka sana ba haigadra matang da sana ba man ba haitare ko audagi trading jidi ithanda honaraga mi ju sangde dana haidi sana honajara adum phangdoi result ne haidi depend kana depend oi deba adu mathang dagi same thing digital marketing da ju effort adum ju pi doi som ju pi doi ne aduna aina khara sana ba do trading na khara phadong ma trading lom chang kine matam changa chang sahi ama sange ani sange tamalo re sine amai toraga trading choose tor khine ne main reason je adun okay aduga aduna nangna trading tawba horamdai horok padugi neba but asset trading da nangna phajana changpa kando awda changa kandadi maase magi manungda lermi yam uba horokadini khangba horokadini ba adugi khetnabadi kai kai leige ahambada uramba trading siga after phajana changa kanda manungda lermi ba kano siga trading industry sida trading industry ja trading industry gi fajaba exposure je trade house tagi phangbani ko fajana ahambada gi adum hobdi trade house tai phange fajana kai fajana phangba mamang tabadi atai kai haine bubbles ngata adi samna deb amta awda exposure je trade house tai phang pane awda ahan ba kamai tor ke ha trading je mamang dadi sahi am da profitable oi dong wale profitable kai kai khang de ko sian thok ba jine kali je paisa tan ba du ne kali je phone gi through do gara pham ga laptop to gar computer do gar sidagi paisa thok pa sine ba kali do awda trading sange awda trade house sang pa dai focus se trading da khoi pasta pi de mindset loi tor pane mindset ta ai lifestyle da personality development da awda sum tor pane ba awda gi sum aina siju hoi psychology hana tarak pat psychology is the main part of hai ko aduna adu tadi taraga psychology se kaino khangda do psychology haraga ain khan bana risk management aina khara tarak pa do risk management to ba adi emotion control to ba sikatani ba khangi je discipline nai ba ko awda discipline nai ba du da aduna trading sangi je du khatani khali ne ko adu atai technical side lai jagre ko aduna ta ba somna kan da tawrei duna mindset na kan je somna kan laik pahale adagi adui mathang dagi de event mayam sinjale event ta mayam mama mimang thon dana jagoi bu san bo mayam tor have the comfort zone mayam thuwa hele ba whole new level of personality ama samkal pa haita amai hor pa dagi sum trading da du impact se hana khangde ko na khang tuine ba sigi sathi bu hongna bi ne ba hojik mi kanam khangoi ba do ko na khang tuine ba have the risk hana risk longam du ngam khale ba yeng jena kya hota dekh lete hai na anmai ta roga hogale ba ko audai di initial trade house tha taruk yor koi matung dai di phajana khange ha ma da hok pa di audio ta hai ba da ta hai mayam hai re ko taw dam na kong ga am ne ha ma gi excitement da tha ma torom me tha ma ni taw gi di adu matung dai di phajana taw hok pa dai result tu ure ba adu da hana ha ma taw da di routine ga ta tai semjal le follow na ani tonga me no ala loi tok thok ba haidi phajana follow tongam deba aduna ko na nukti gi class ta tor ko mayam dei sum tara khol aga no magi to do list se yam tham daba me noi ba ai focus ta daba hum mari katang thamme ba atai tok tok si mari soi ba daba okay asmai tor sum lak ne target si pick na lak ba so adudina hojik trade tawreise around 2.5 years kumba sujale dana ko 2.5 year habe ado chahim di irang di pura hogre ai gi oina di so adugi sidane haidi nang trade house yaropadi kyam kuire trade house 2022 da trading to hore dana ko 23 la eko
23ꯗꯒꯤ ꯌꯧꯔꯛꯄꯅꯦ ꯇꯁꯦꯡꯅ ꯐꯖꯅ 23ꯒꯤ ꯀꯔꯝꯕ ꯃꯟ ꯑꯣꯏꯕ ꯌꯥꯏ 22ꯒꯤ ꯗꯤꯁꯦꯝꯕꯔꯗꯒꯤ ꯕ꯭ꯔꯣ ꯃꯦꯁ ꯄꯥꯎ ꯍꯧꯅꯔꯦꯀꯣ ꯑꯗꯨꯝ 23 ꯖꯅꯋꯥꯔꯤꯗ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦ ꯑꯣꯀꯦ ꯑꯦꯔꯥꯎꯟ 2 yearsꯀꯨꯝꯕ ꯍꯥꯏꯗꯤ ꯑꯣꯜꯃꯣꯁ ꯅꯪꯒꯤ 90% ꯖꯔꯅꯤꯗꯤ ꯋꯤꯠ ꯇ꯭ꯔꯦꯗ ꯍꯥꯎꯁꯅꯦꯕ ꯇ꯭ꯔꯦꯗ ꯍꯥꯎꯁꯅꯦꯕ 90%. ꯁꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯇ꯭ꯔꯦꯗꯤꯡꯒꯤ ꯖꯔꯅꯤꯁꯤꯗꯀꯣ ꯀꯔꯤ ꯁ꯭ꯇ꯭ꯔꯒꯜ ꯊꯦꯡꯅꯩ ꯅꯪꯅ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯀꯟꯁꯤꯁꯇꯦꯟꯠꯂꯤ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯇꯩ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯃꯌꯥꯝ ꯂꯩꯀꯣ ꯁꯣꯁꯤꯌꯦꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯍꯥꯏꯕ ꯌꯥꯏ ꯍꯣꯏ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯏꯀꯣ ꯂꯣꯏꯅꯃꯛ ꯁꯣꯏ ꯍꯥꯏꯕꯗꯤ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯍꯤꯡꯉꯤꯕꯅꯤꯅ ꯏꯝꯄꯦꯛ ꯂꯣꯏ ꯂꯥꯛꯑꯦꯕ ꯁꯣꯁꯥꯏꯇꯤ ꯊꯣꯛꯄ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯇ꯭ꯔꯦꯗ ꯍꯥꯎꯁꯁꯤꯅ ꯑꯃꯨꯛ ꯚꯔꯆꯨꯋꯦꯜ ꯋꯥꯔꯜꯗ ꯑꯃꯨꯛ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯚꯔꯆꯨꯋꯦꯜ ꯋꯥꯔꯜ ꯍꯥꯏꯕꯅꯤꯅ ꯀꯃꯥꯏ ꯍꯥꯏꯅꯤ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯑꯩꯅ ꯁꯣꯝ ꯅꯥꯀꯟ ꯌꯨꯝꯒꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯄꯨꯂꯞ ꯂꯩꯔꯦ ꯑꯗꯨꯒ ꯇ꯭ꯔꯦꯗ ꯍꯥꯎꯁꯇ ꯅꯨꯡꯇꯤꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯪꯁꯥꯔ ꯑꯅꯤꯅꯦꯕ ꯇꯧꯈꯥꯏꯔꯤꯁꯦ ꯋꯥꯔꯜ ꯑꯅꯤꯅꯦꯕ ꯄꯨꯔꯥ ꯑꯗꯨꯒ ꯋꯥꯔꯜ ꯑꯃꯗ ꯂꯩꯔꯤꯈꯩ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯒ꯭ꯔꯣꯠ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯔꯦꯗꯅꯀꯣ ꯁꯣꯝ ꯅꯥꯀꯟ ꯊꯣꯛꯂꯛꯑꯒ ꯍꯦꯛ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯆꯥꯏꯗꯕꯁꯨ ꯌꯥꯔꯣꯏ ꯏꯔꯥꯡ ꯂꯩꯀꯣ ꯂꯩꯕ ꯆꯥꯏꯅꯤ ꯑꯗꯨꯝ ꯈꯪꯉꯦ ꯐꯅꯌꯥꯝ ꯃꯥꯏꯟꯁꯦꯠ ꯂꯤꯡꯕ ꯈꯣꯠꯄ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯏꯔꯥꯡ ꯂꯩꯕꯗꯨꯒꯤ ꯃꯊꯛꯇ ꯅꯪꯒꯤ ꯌꯨꯝꯁꯦ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯏꯔꯥꯡ ꯃꯐꯝꯁꯨ ꯑꯣꯏꯔꯤꯅꯤ ꯏꯔꯥꯡ ꯃꯐꯝꯁꯨ ꯑꯣꯏꯁꯜꯂꯦ ꯑꯗꯨꯒꯤꯗꯨꯗ ꯁꯨꯝ ꯅꯪꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯁꯤꯒꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯖꯔꯅꯤꯁꯤꯗ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯡ ꯑꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯁꯥꯏꯀꯣꯂꯣꯖꯤ ꯏꯃꯣꯁꯟ ꯃꯌꯥꯝ ꯑꯃ ꯆꯪꯗꯣꯏꯅꯤ ꯄ꯭ꯂꯁ ꯑꯗꯨꯗ ꯍꯧꯔꯛꯄꯗ ꯄꯩꯁꯥ ꯈꯔ ꯃꯥꯡꯊꯣꯛ ꯃꯥꯡꯖꯤꯟ ꯇꯧꯕꯒꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯗꯣ ꯁꯨꯝ ꯅꯪꯅ ꯀꯩꯀꯩ ꯁꯨꯝ ꯊꯦꯡꯅꯔꯛꯈꯤꯗꯣ ꯍꯥꯟꯅ ꯅꯪꯅ ꯊꯦꯡꯅꯔꯛꯈꯤꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯣꯝꯗ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯅꯣꯡꯃꯒꯤ ꯃꯇꯝ ꯈꯔ ꯇꯝꯗꯅ ꯈꯣꯠꯇꯅ ꯇꯧꯗꯕꯁꯨ ꯌꯥꯗꯦ ꯁꯣꯝꯗ ꯏꯔꯥꯡꯒꯤ ꯑꯃꯨꯛ ꯌꯦꯡꯗꯕꯁꯨ ꯌꯥꯗꯦ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯐꯦꯃꯤꯂꯤ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯍꯥꯎ ꯗꯨ ꯌꯨ ꯃꯦꯅꯦꯖ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯏ ꯁꯤ ꯃꯦꯅꯦꯖ ꯇꯧꯔꯛꯈꯤꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯇꯩꯁꯦ ꯂꯣꯏ ꯑꯦꯛꯁꯀ꯭ꯌꯨꯁꯅꯦ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯁꯤ ꯅꯠꯇꯅ ꯋꯦꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯈꯪꯉꯛꯏꯅꯤꯀꯣ ꯈꯪꯗꯤ ꯃꯃꯥꯡꯗ ꯐꯣꯂꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯒ ꯑꯣꯏꯁꯜꯂꯦ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯐꯣꯂꯣ ꯇꯧꯔꯛꯏ ꯇꯧꯔꯛꯇꯦ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯇ꯭ꯔꯦꯗꯤꯡ ꯃꯃꯥꯡꯗꯗꯤ ꯑꯩꯁꯦ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯛꯑꯦꯕ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯛꯄ ꯃꯇꯨꯡꯗꯗꯤ ꯑꯗꯨꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗꯨꯅ ꯁꯥꯟꯅꯔꯣꯏ ꯑꯃꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯅꯦꯕ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯃꯥꯏꯟꯁꯦꯠ ꯗꯦꯕꯂꯞ ꯇꯧꯏ ꯃꯌꯥꯝ ꯇꯧꯏꯀꯣ ꯑꯗꯨꯗ ꯐꯝꯕꯒꯤ ꯊꯕꯛꯁꯦ ꯑꯍꯥꯟꯕꯅꯦꯕ ꯑꯩ ꯇꯧꯔꯛꯏꯁꯦ ꯐꯝꯃꯒ ꯇꯧꯕ ꯊꯕꯛꯁꯦ ꯃꯃꯥꯡꯗ ꯌꯥꯝ ꯀꯨꯏꯅ ꯐꯝꯃꯛꯇꯕꯅꯤꯅꯀꯣ ꯐꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯦ ꯑꯗꯨꯅ ꯐꯝꯕꯒꯤ ꯊꯕꯛꯁꯦ ꯋꯥꯔꯦ ꯍꯧꯕꯗ ꯄꯨꯡ ꯑꯃꯒ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯃꯦ ꯇ꯭ꯔꯦꯗ ꯍꯥꯎꯁꯀꯤ ꯉꯝꯗꯕꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯁꯦꯝꯃꯛꯏꯅꯤꯀꯣ ꯋꯤꯜ ꯄꯋꯥꯔ ꯁꯨꯝ ꯇꯦꯁ ꯇꯧꯕꯗ ꯐꯖꯅ ꯇꯦꯁ ꯇꯧꯔꯦ ꯋꯤꯜ ꯄꯋꯥꯔꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯄꯨꯁꯁꯨ ꯐꯅꯌꯥꯝ ꯐꯖꯅ ꯇꯧꯔꯦꯀꯣ ꯏꯁꯥꯅ ꯏꯁꯥ ꯑꯗꯨꯗ ꯃꯦꯅꯦꯖ ꯇꯧꯔꯛꯄꯁꯦ ꯂꯥꯁ ꯑꯜꯇꯤꯃꯦꯠꯂꯤ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯩꯈꯣꯏ ꯕꯥꯅ ꯌꯥꯝ ꯍꯦꯜꯞ ꯇꯧꯋꯦ ꯑꯃꯔꯣꯝ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯕꯥ ꯃꯁꯥꯃꯛ ꯃꯤꯂꯤꯇ꯭ꯔꯤ ꯄꯔꯁꯅꯦꯜꯅꯤꯀꯣ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯂꯩꯔꯤ ꯃꯥꯗꯤ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏꯌꯦꯕ ꯑꯗꯨꯗ ꯑꯩꯅ ꯉꯥꯎꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯉꯥꯎꯕ ꯍꯥꯏꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯥꯏꯔꯁꯨ ꯈꯔ ꯑꯃ ꯇꯧꯔꯁꯨ ꯃꯥ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯑꯩꯅ ꯉꯁꯤꯐꯥꯎ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕꯗ ꯑꯩꯈꯣꯏ ꯕꯥꯅꯀꯩꯁꯨ ꯊꯦꯡꯉꯛꯇꯦꯕ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕ ꯁꯥꯟꯅꯩ ꯑꯗꯨꯝ ꯐꯖꯅ ꯇꯧ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯍꯥꯎ ꯑꯕꯥꯎꯠ ꯇ꯭ꯔꯦꯗꯤꯡꯁꯦ ꯕꯕꯥ ꯍꯣꯏ ꯈꯪꯕ꯭ꯔꯥ ꯈꯪꯉꯛꯑꯦ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯕꯥꯎꯠ ꯇ꯭ꯔꯦꯗꯤꯡꯗ ꯂꯥꯛꯄ ꯀꯥꯟꯁꯦ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟꯁꯤ ꯇ꯭ꯔꯦꯗꯤꯡꯁꯤꯗ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯕꯥꯁꯦ ꯇ꯭ꯔꯦꯗꯤꯡ ꯀꯩꯅꯣ ꯈꯪꯗꯦꯀꯣ ꯍꯥꯏꯕꯗꯤ ꯃꯣꯏ ꯑꯗꯨꯒꯤ ꯑꯦꯛꯁꯄꯣꯖꯔ ꯂꯩꯄꯣꯠꯇꯦꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝ ꯂꯩꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯅꯠꯇꯅ ꯑꯩꯈꯣꯏꯗ ꯈꯪꯉꯛꯄꯅꯤꯗꯅ ꯑꯗꯨ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯕꯥꯅ ꯏꯟꯇꯔꯦꯁ ꯌꯥꯎꯁꯜꯂꯦ ꯇ꯭ꯔꯦꯗꯤꯡꯁꯦ ꯃꯥꯁꯨ ꯑꯩꯈꯣꯏ ꯕꯥꯅꯦꯅ ꯐꯖꯅ ꯃꯥꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯖꯥꯠꯅꯦ ꯇ꯭ꯔꯦꯗꯤꯡꯁꯦ ꯐꯥꯛꯇꯅ ꯈꯣꯠꯇꯅ ꯌꯨꯇ꯭ꯌꯨꯕ ꯃꯌꯥꯝ ꯊꯣꯛꯏꯗꯅ ꯃꯤꯅ ꯑꯗꯨ ꯇꯥꯜꯂꯦ ꯑꯗꯥ ꯇꯥꯜꯂꯦ ꯑꯗꯨ ꯇꯥꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯊꯣꯛꯄꯗꯤ ꯌꯥꯏꯗꯤ ꯃꯥꯁꯦ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯕꯀꯣ ꯃꯁꯤ ꯁꯦꯟꯗꯤ ꯊꯣꯛꯄ ꯌꯥꯏ ꯑꯗꯨ ꯐꯖꯅ ꯍꯣꯠꯅꯗꯅ ꯃꯥꯗꯣ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯣꯝꯗ ꯇ꯭ꯔꯦꯗ ꯍꯥꯎꯁꯀꯤ ꯁꯥꯏꯀꯣꯂꯣꯖꯤ ꯃꯇꯥꯡꯗ ꯀꯟꯅ ꯕ꯭ꯔꯣ ꯍꯦꯔꯥꯃꯅꯤ ꯍꯣꯏꯅꯒ ꯂꯦꯛꯆꯔ ꯇꯧꯔꯤꯉꯩꯗ ꯑꯍꯤꯡꯗꯒ ꯑꯩꯈꯣꯏ ꯕꯥ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯥꯁꯨ ꯈꯪ ꯂꯩꯔꯝꯕꯤꯅꯦꯕ ꯇ꯭ꯔꯦꯗꯤꯡꯗꯗꯤ ꯁꯥꯏꯀꯣꯂꯣꯖꯤ ꯌꯥꯝ ꯆꯪꯕꯅꯦ ꯈꯣꯠꯄꯅꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄ ꯈꯪꯕ꯭ꯔꯥ ꯅꯣꯏꯗꯨ ꯇꯥꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯏꯅꯒ ꯍꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯅ ꯏꯟꯇꯔꯦꯁ ꯌꯥꯎꯁꯜꯂꯛꯄꯅꯦꯕ ꯃꯇꯥꯡꯗꯨꯗ ꯑꯗꯣ ꯃꯁꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯌꯦ ꯑꯩꯈꯣꯏ ꯕꯥꯗꯤ ꯑꯅꯧꯕ ꯄꯣꯠ ꯑꯃ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯃꯔꯣꯝꯗꯗꯤ ꯌꯨꯝꯒꯤ ꯁꯥꯏꯠꯇꯗꯤ ꯁꯞꯄꯣꯔꯠ ꯋꯥꯠꯇꯦ ꯇꯁꯦꯡꯅ ꯍꯥꯏꯒꯦ ꯁꯞꯄꯣꯔꯠ ꯋꯥꯠꯇꯦꯕ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯌꯨꯝꯒꯤ ꯁꯞꯄꯣꯔꯠ ꯂꯩꯇꯦ ꯑꯗꯨꯝ ꯀꯩꯝ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯇꯧꯒꯗꯕꯗꯣ ꯐꯖꯅ ꯇꯧ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯆꯥꯡ ꯅꯥꯏꯅ ꯇꯧꯑꯣꯅ ꯑꯣꯀꯦ ꯁꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯇ꯭ꯔꯒꯜ ꯅꯪꯅ ꯑꯣꯚꯔꯀꯝ ꯇꯧꯒꯦꯗꯤ ꯈꯟꯕ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯀꯩ ꯌꯥꯎꯏ ꯁꯤꯒꯤ ꯇ꯭ꯔꯦꯗꯤꯡ ꯖꯔꯅꯤꯁꯦ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯃꯦꯟ ꯑꯣꯏꯅꯗꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯇꯦ ꯂꯩꯕꯥꯛ ꯏꯔꯥꯡꯁꯦ ꯃꯦꯟꯅꯤꯀꯣ ꯑꯗꯨ ꯃꯊꯪ ꯑꯇꯩꯗꯨꯗꯤ ꯑꯦꯛꯁꯀ꯭ꯌꯨꯁꯅꯦ ꯍꯥꯏꯗꯤ ꯏꯁꯥꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏ ꯉꯝꯖꯗꯕꯒꯤ ꯋꯥꯊꯤꯅꯦꯕ ꯑꯇꯩꯗꯨꯗꯤ ꯑꯩꯅ ꯐꯅ ꯍꯥꯏꯔꯁꯨ ꯊꯕꯛ ꯂꯩ ꯍꯥꯏꯒꯦꯔꯥ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯒꯦꯔꯥ ꯇꯧꯒꯦꯅꯕꯨ ꯇꯧꯔꯗꯤ ꯅꯠꯇ꯭ꯔꯅꯦ ꯕ꯭ꯔꯣ ꯑꯗꯨꯝ ꯑꯦꯅꯤꯋꯦ ꯋꯦ ꯑꯃ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯑꯇꯩꯗꯨꯗꯤ ꯂꯩꯕꯥꯛ ꯏꯔꯥꯡꯗꯨꯗꯤ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯁꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯒ ꯑꯃ ꯇꯧꯔꯒ ꯏꯔꯥꯡ ꯃꯌꯥꯝ ꯇꯧꯔꯒ ꯑꯗꯨꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯇꯥꯕꯅꯦ ꯏꯁꯥꯃꯛꯁꯨ ꯆꯠꯂꯝꯃꯤ ꯏꯌꯥꯝꯕꯈꯩꯒꯀꯣ ꯀꯗꯥꯡꯕꯟ ꯅꯛꯑꯦ ꯑꯩꯈꯣꯏꯔꯣꯝꯗ ꯐꯌꯦꯡ ꯅꯛꯑꯦ ꯂꯦꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥ 9-10ꯗꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯐꯖꯅ ꯇ꯭ꯔꯦꯗ ꯍꯥꯎꯁ ꯊꯥ 3-4 ꯐꯟ ꯌꯥꯎꯔꯝꯃꯦꯗꯅ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯏꯔꯥꯡ ꯍꯧꯖꯤꯜꯂꯛꯄꯗꯩ ꯄꯨꯔꯥ ꯆꯥꯏꯕꯅꯦꯕ ꯃꯦ ꯌꯧꯔꯛꯄꯗꯩꯗꯤ ꯆꯥꯏ ꯍꯧꯔꯦꯗꯅ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ 23 ꯁꯤꯝ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗꯕꯗꯨꯅꯦꯕ ꯇꯧꯔꯤꯁꯦ 24 ꯂꯥꯛꯄ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯗꯩ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯦꯟ ꯊꯣꯛꯇꯕꯁꯨ ꯌꯥꯗꯦꯗꯣ ꯕ꯭ꯔꯣ
ꯑꯗꯨ ꯃꯊꯪ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯁꯨ ꯍꯥꯏꯁꯤꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯇꯥꯕ ꯁꯣꯝ ꯅꯥꯀꯟ ꯏꯔꯥꯡꯒꯤ ꯄꯥꯎ ꯉꯥꯛꯇ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧ ꯂꯩꯔꯦꯗꯅꯀꯣ ꯇꯥꯔꯦ ꯈꯣꯠꯂꯦ ꯑꯗꯨ ꯃꯤ ꯑꯗꯨ ꯂꯩꯇꯕ ꯈꯣꯠꯇꯕ ꯌꯥꯎꯔꯦ ꯉꯁꯤ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯃꯌꯥꯝ ꯅꯦꯒꯦꯇꯤꯕ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯥ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯜꯂꯦ ꯍꯥꯏꯔꯁꯨ ꯍꯦꯛ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯝ ꯆꯠꯂꯨꯅꯤ ꯂꯥꯟꯐꯝꯗ ꯑꯃꯨꯛ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯠꯂꯒ ꯑꯗꯨꯝ ꯐꯖꯅ ꯄꯦꯔꯥꯗꯥꯏꯝ ꯑꯃ ꯁꯤꯐꯠ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡ ꯂꯣꯝꯗ ꯑꯃꯨꯛ ꯅꯥꯀꯟ ꯑꯃꯗ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯐꯅ ꯋꯥꯅ ꯌꯥꯔꯛꯇꯕꯗꯒꯤ ꯇꯧꯗꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯀꯣꯟꯅ ꯈꯪꯉꯛꯄꯅꯦ ꯔꯤꯂꯤꯐ ꯀꯦꯝꯞ ꯆꯠꯂꯦꯀꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯍꯣꯏ ꯃꯌꯥꯝ ꯆꯠꯇꯅ ꯄꯩꯁꯥ ꯈꯥꯏꯅꯗꯅ ꯈꯣꯠꯇꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯆꯠꯂꯛꯄꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯗ ꯃꯌꯥꯝ ꯎꯔꯦꯗꯅ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯉꯦ ꯎꯄꯥꯏꯁꯨ ꯂꯩꯇꯦ ꯃꯣꯏꯅ ꯊꯦꯡꯅꯕ ꯏꯁꯇ꯭ꯔꯒꯜꯁꯦ ꯑꯗꯨꯗꯩꯁꯨ ꯃꯣꯇꯤꯚꯦꯁꯟ ꯃꯌꯥꯝ ꯂꯥꯛꯑꯦ ꯕ꯭ꯔꯣ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯌꯥꯝꯗ ꯎꯔꯒꯀꯣ ꯑꯦꯠꯂꯤꯁ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯊꯕꯛ ꯇꯧꯕ ꯌꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯃꯌꯥꯝꯗꯤ ꯍꯦꯜꯞ ꯇꯧꯅꯤꯡꯉꯦ ꯄꯣꯛꯑꯦꯕ ꯏꯁꯥꯒꯤ ꯃꯤꯅ ꯏꯁꯥꯒꯤ ꯐꯨꯔꯨꯞꯅꯤꯅꯀꯣ ꯑꯗꯨꯗꯩꯁꯨ ꯃꯣꯇꯤꯚꯦꯁꯟ ꯂꯥꯛꯑꯦ ꯁꯤꯗꯤ ꯑꯩ ꯑꯦꯅꯤ ꯋꯦ ꯇ꯭ꯔꯦꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯈꯜꯂꯛꯄꯅꯦꯕ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯅꯤꯅ ꯑꯗꯣꯝ ꯅꯥꯀꯟꯗ ꯃꯣꯏ ꯃꯌꯥꯝꯁꯦ ꯃꯇꯦꯡ ꯄꯥꯡꯗ ꯌꯥꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯣꯏꯗꯣ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯂꯩꯍꯧꯔꯦ ꯀꯧꯇ꯭ꯔꯨꯛꯇꯒ ꯂꯦꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯊꯔꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯖꯦꯁꯤꯕꯤꯅ ꯀꯣꯠꯂꯒ ꯈꯣꯡꯕꯥꯟꯁꯦ ꯆꯥꯎꯅ ꯇꯧꯋꯦꯕ ꯑꯗꯨꯗ ꯑꯉꯥꯡꯈꯩꯗꯣ ꯖꯝꯕꯣ ꯕꯣꯛꯁ ꯃꯅꯨꯡꯗ ꯑꯉꯥꯡꯗꯣ ꯑꯍꯤꯡꯗꯣ ꯊꯝꯃꯦꯕ ꯌꯨꯝꯈꯩꯗꯨꯗꯤ ꯌꯨꯝꯗ ꯂꯩꯕꯗꯤ ꯃꯩ ꯊꯥꯔꯛꯄ ꯇꯝ ꯉꯝꯃꯣꯏ ꯇꯥꯁꯜꯂꯛꯑꯣ ꯈꯣꯠꯆꯜꯂꯛꯑꯣ ꯕꯣꯝ ꯊꯥꯗꯔꯛꯑꯣ ꯃꯩ ꯍꯧꯔꯦꯗꯅ ꯖꯝꯕꯣ ꯕꯣꯛꯁ ꯃꯅꯨꯡꯗ ꯈꯔ ꯊꯝꯕ ꯑꯉꯥꯡꯗꯣ ꯑꯍꯤꯡꯗꯣ ꯑꯗꯩ ꯈꯣꯡꯕꯥꯟ ꯆꯥꯎꯅ ꯀꯣꯠꯂꯕꯗ ꯂꯣꯏ ꯍꯤꯞꯄꯦꯕ ꯃꯤꯈꯩꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯅꯨꯄꯥꯈꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯗꯣ ꯁꯦꯟ ꯄꯥꯡꯕ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯗꯒꯤ ꯃꯣꯇꯤꯚꯦꯁꯟ ꯃꯆꯥ ꯑꯃ ꯂꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯄꯋꯥꯔꯂꯦꯁ ꯇꯥꯔꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯈꯨꯠ ꯄꯋꯥꯔ ꯂꯩꯔꯤꯗꯅ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤ ꯑꯃ ꯇꯧꯔꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯇꯤꯚꯦꯁꯟ ꯌꯥꯝ ꯂꯧꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯧꯔꯒ ꯑꯣꯀꯦ ꯁꯣ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯪꯒꯤ ꯑꯥꯎꯠꯁꯥꯏꯠ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯒꯤ ꯂꯥꯛꯄ ꯀꯥꯏꯟ ꯑꯣꯐ ꯅꯪꯅ ꯊꯦꯡꯅꯔꯛꯈꯤꯕꯗꯨꯅꯦꯕ ꯑꯗꯨꯒꯤꯗꯨꯗ ꯑꯃꯨꯛ ꯑꯣꯡꯂꯤ ꯄꯥꯔꯇꯤꯀꯨꯂꯔ ꯇ꯭ꯔꯦꯗꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯀꯔꯤ ꯀꯔꯤ ꯁ꯭ꯇ꯭ꯔꯒꯜ ꯊꯦꯡꯅꯩ ꯄꯥꯔꯇꯤꯀꯨꯂꯔ ꯏꯁꯇ꯭ꯔꯒꯜꯁꯦ ꯇ꯭ꯔꯦꯗꯤꯡꯒꯤꯗꯤꯀꯣ ꯍꯥꯏꯁꯤꯅꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯈ꯭ꯋꯥꯏ ꯋꯥꯕ ꯊꯕꯛ ꯍꯥꯏꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯈꯪꯗꯤ ꯈꯪꯉꯒ ꯐꯣꯂꯣ ꯇꯧ ꯐꯣꯂꯣ ꯉꯝꯗꯕ ꯇꯧꯕ ꯉꯝꯗꯕ ꯈꯪꯉꯤꯅꯦꯕ ꯂꯥꯜꯂꯦꯕ ꯑꯗꯨꯗꯩ ꯑꯦꯛꯁꯀ꯭ꯌꯨꯁ ꯀꯔꯤꯝꯇ ꯁꯦꯝꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯉꯁꯤ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯤꯗꯣ ꯑꯩꯅ ꯇꯟꯕꯩꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯥꯏꯕꯗꯤ ꯍꯧꯔꯛꯄꯗꯗꯤ ꯄꯣꯠ ꯑꯃꯅ ꯍꯧꯔꯛꯄꯗꯗꯤ ꯑꯦꯛꯁꯥꯏꯇꯤꯡ ꯌꯥꯝ ꯑꯣꯏꯔꯝꯃꯤꯀꯣ ꯑꯗꯣ ꯀꯨꯏꯁꯜꯂꯗꯤ ꯂꯣꯏ ꯕꯣꯔꯤꯡ ꯆꯨꯕꯅꯦꯕ ꯆꯨꯗꯕ ꯄꯣꯠ ꯂꯩꯇꯦꯕ ꯈꯥꯡꯗꯣꯏꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟꯗꯨꯅꯅꯦꯕ ꯑꯩ ꯕꯣꯛꯁꯤꯡ ꯁꯥꯟꯅꯅꯤꯡꯉꯦ ꯐꯨꯠꯕꯣꯜ ꯀꯥꯎꯅꯤꯡꯉꯦ ꯍꯧꯔꯛꯄꯗꯤ ꯂꯣꯏ ꯅꯨꯡꯉꯥꯏꯕꯅꯦ ꯁꯥꯟꯅꯕ ꯇ꯭ꯔꯦꯅꯤꯡ ꯆꯠꯍꯜꯂꯀꯥꯟꯗ ꯋꯥꯕꯅꯦꯕ ꯀꯣꯟꯅ ꯈꯪꯉꯛꯄꯅꯦꯕ ꯑꯁ ꯂꯝꯄꯥꯛꯇ ꯑꯩꯈꯣꯏ ꯂꯝꯄꯥꯛꯇ ꯄꯨꯡꯀꯥꯎ ꯀꯥꯎꯕꯗꯨꯒ ꯑꯣꯖꯥ ꯑꯃ ꯀꯣꯆ ꯑꯃ ꯅꯥꯏꯅ ꯇꯧꯔꯛꯄꯗꯨꯒꯗꯤ ꯈꯦꯠꯅꯩꯗꯅ ꯅꯨꯡꯇꯤꯒꯤ ꯄꯨꯡ 4ꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯀꯅꯤ ꯅꯨꯡꯇꯤꯒꯤ ꯄꯨꯡ 3ꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯔꯛꯀꯅꯤ ꯑꯗꯩ ꯗꯥꯏꯠ ꯌꯦꯡꯉꯛꯇ ꯌꯥꯔꯣꯏ ꯑꯗꯨ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯗꯤ ꯈꯪꯗꯦꯗꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯔꯤꯌꯦꯂꯤꯇꯤ ꯆꯦꯛ ꯑꯃ ꯐꯪꯉꯀꯥꯟꯗꯣ ꯑꯗꯨꯀꯥꯟꯗꯅꯦꯕ ꯑꯁꯦꯡꯕ ꯈꯪꯉꯛꯄꯗꯤ ꯋꯥꯕꯗꯤ ꯑꯣꯀꯦ ꯑꯦꯟ ꯗꯦꯟ ꯅꯪ ꯇ꯭ꯔꯦꯗꯤꯡ ꯍꯧꯔꯛꯑꯦ ꯍꯧꯔꯀꯥꯟꯗ ꯗꯦꯃꯣ ꯑꯦꯀꯥꯎꯟ ꯑꯗꯒꯤ ꯐꯟꯗꯦꯠ ꯑꯦꯀꯥꯎꯟ ꯀꯥꯏꯅ ꯂꯩꯔꯦ ꯔꯤꯌꯦꯜ ꯑꯦꯀꯥꯎꯟꯁꯨ ꯂꯩꯔꯦ ꯁꯤꯒꯤꯁꯤꯗ ꯅꯪꯅ ꯑꯩꯁꯦ ꯈꯤꯇꯪꯗꯤ ꯇ꯭ꯔꯦꯗꯤꯡꯁꯤꯗ ꯔꯤꯖꯜ ꯍꯥꯏꯗꯤ ꯄꯨꯔꯥ ꯎꯕ ꯅꯠꯇ꯭ꯔꯒꯁꯨ ꯈꯤꯇꯪꯗꯤ ꯆꯦꯟꯖ ꯂꯥꯛꯑꯦ ꯈꯤꯇꯪꯗꯤ ꯍꯥꯟꯅꯒꯤ ꯈꯪꯉꯝꯕꯁꯤꯗꯩ ꯍꯣꯡꯉꯛꯑꯦꯁꯦ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯅꯪꯅ ꯅꯁꯥꯅꯇꯣꯟꯗ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯃꯛꯈꯤꯕ ꯑꯗꯨꯒꯤ ꯇꯥꯡꯀꯛꯁꯦ ꯑꯩꯅ ꯇ꯭ꯔꯦꯠ ꯍꯥꯎꯁ ꯌꯥꯎꯔꯦ ꯑꯥꯐꯇꯔ 5 months ꯍꯥꯏꯇꯥꯔꯦ ꯂꯥꯟꯁꯨ ꯇꯧꯔꯤꯀꯣ ꯂꯥꯟ ꯇꯧ ꯂꯣꯏꯔ ꯈꯣꯠꯂꯒ 5 monthsꯇꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯂꯥꯟ ꯍꯧꯖꯤꯟꯈꯤꯗꯣꯏꯅꯦꯕ ꯎꯕꯗꯤ ꯍꯧꯔꯛꯑꯕꯅꯤ ꯔꯤꯖꯜ ꯐꯟꯗꯦꯠꯀꯁꯦ ꯐꯦꯁ 1 ꯄꯥꯁ ꯇꯧꯔꯦ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯑꯍꯥꯟꯕ ꯃꯃꯥꯡꯗ ꯑꯃꯗꯤ ꯑꯦꯀꯥꯎꯟ ꯑꯅꯤ ꯕ꯭ꯂꯣ ꯆꯥꯈ꯭ꯔꯦꯀꯣ ꯐꯟꯗꯦꯠ ꯑꯅꯤ ꯊꯥꯔꯦ ꯕ꯭ꯂꯣ ꯆꯥꯈ꯭ꯔꯦ ꯃꯥꯡꯉꯦ ꯑꯗꯨꯁꯨ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯅꯨꯡ ꯑꯗꯨꯗ ꯈꯪꯉꯤꯅꯤꯀꯣ ꯃꯃꯥꯡꯗ ꯗꯦꯃꯣ ꯇꯧꯕꯗꯨꯗꯤ ꯆꯨꯝꯃꯤꯅꯤꯀꯣ ꯆꯨꯝꯅ ꯐꯟꯗꯦꯠ ꯇꯧꯔꯀꯥꯟꯗ ꯏꯃꯣꯁꯅꯦꯜ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯗꯦꯃꯣ ꯑꯦꯀꯥꯎꯟꯗꯤ ꯀꯩꯁꯨ ꯅꯠꯇ꯭ꯔ ꯄꯪꯆꯪ ꯆꯪꯕꯅꯦꯕ ꯔꯤꯌꯦꯜꯗꯗꯤ ꯈꯔ ꯋꯥꯔꯛꯄꯗꯣ $5,000 ꯑꯦꯀꯥꯎꯟ ꯂꯧꯔꯦ ꯑꯃꯨꯛ $10,000 ꯑꯦꯀꯥꯎꯟ ꯂꯧꯊꯔꯦ ꯕ꯭ꯂꯣ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯑꯍꯨꯝꯁꯨꯕ ꯑꯦꯀꯥꯎꯟ ꯂꯧꯔꯀꯥꯟꯗ ꯐꯦꯁ 1 ꯄꯥꯁ ꯇꯧꯕꯗ ꯍꯔꯥꯎꯔꯦꯕ ꯐꯦꯁ 1 ꯄꯥꯁ ꯇꯧꯕꯩ ꯍꯔꯥꯎꯔꯀꯥꯟꯗꯨꯗ ꯏꯔꯥꯡ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯗꯩ ꯑꯃꯨꯛ ꯆꯥꯏꯈ꯭ꯔꯦ ꯑꯗꯨꯗꯩ ꯑꯃꯨꯛ ꯆꯥꯏ ꯅꯥꯜꯂꯤꯁꯦ ꯑꯗꯨ ꯃꯊꯪ ꯏꯔꯥꯡꯒꯤ ꯊꯥ 9-10 ꯁꯨꯔꯛꯄꯗꯣ ꯑꯗꯨꯗꯩ ꯑꯃꯨꯛ ꯐꯟꯗꯦꯠ ꯑꯃꯒ ꯂꯧꯕꯅꯦꯕ ꯑꯩꯗꯣ ꯑꯃ ꯑꯦꯀꯥꯎꯟꯗꯣ ꯏꯟꯑꯦꯛꯇꯤꯞ ꯑꯣꯏꯃꯟꯕꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕ ꯑꯦꯀꯥꯎꯟꯗꯣ ꯑꯗꯨꯃꯗ ꯑꯃꯒ ꯂꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯊꯟꯗ ꯊꯥꯗꯦ ꯏꯌꯥꯝꯕ ꯑꯃ ꯇꯧꯃꯤꯟꯅꯔ ꯊꯥꯕꯅꯦ ꯐꯟꯗꯦꯠ ꯑꯦꯀꯥꯎꯟ ꯂꯩꯁꯦ ꯑꯩ ꯄꯩꯁꯥ ꯈꯔ ꯂꯩꯔꯦꯅꯀꯣ ꯐꯟꯗꯦꯠ ꯑꯦꯀꯥꯎꯟ ꯂꯩꯔ ꯇ꯭ꯔꯥꯏ ꯇꯧꯁꯦꯅ ꯑꯩꯁꯨ ꯐꯔꯦ ꯑꯩꯁꯨ ꯃꯃꯥꯡꯒꯤ ꯇ꯭ꯔꯥꯏ ꯇꯧꯔꯁꯦꯅ ꯇꯧꯔꯦ ꯇꯧꯔ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥ 2 ꯃꯇꯨꯡꯗꯩꯗꯤ 3 ꯆꯪꯉꯦꯀꯣ ꯌꯥꯝ ꯂꯟꯅ ꯂꯧꯋꯦꯕ ꯇ꯭ꯔꯦꯠꯇꯨꯁꯨ ꯏꯔꯥꯡꯁꯨ ꯂꯩꯕꯅꯤ ꯐꯖꯅ ꯂꯧ ꯉꯝꯗꯦꯕ ꯑꯍꯥꯟꯕ ꯐꯟꯗꯦꯠ ꯄꯥꯁ ꯇꯧꯋꯦ ꯑꯗꯨꯗ ꯐꯦꯁ 1 ꯐꯦꯁ 2 ꯄꯨꯂꯞ ꯐꯦꯁ 2 ꯑꯅꯤꯃꯛ ꯄꯥꯁ ꯇꯧꯔꯦ ꯑꯗꯨ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩ ꯁꯤꯗꯤ ꯌꯥꯔꯗꯧ ꯃꯥꯜꯂꯦꯅ ꯈꯜꯂꯦ ꯑꯗꯨꯅꯗꯤꯀꯣ ꯍꯟꯗꯛꯇꯤ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯑꯩ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯔꯕꯅꯤ ꯑꯩ ꯁꯦꯟ ꯊꯣꯛꯇꯧꯔꯕꯅꯤꯅ ꯂꯥꯛꯄ ꯄꯩꯁꯥꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁ ꯌꯥꯝ ꯁꯥꯒꯠꯂꯦꯕꯀꯣ ꯉꯥꯛꯇꯪꯗꯨꯗ ꯑꯩ ꯄꯔꯁꯅꯦꯜ
ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯕꯀꯣ ꯏꯔꯥꯡ ꯃꯌꯥꯝ ꯊꯦꯡꯅꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯥꯗ ꯈꯨꯟ ꯉꯥꯛꯄꯩ ꯑꯗꯨ ꯋꯥꯠꯂꯦ ꯑꯗꯥ ꯋꯥꯠꯂꯦ ꯄꯤꯅꯤꯡꯉꯛꯄ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨ ꯑꯣꯏꯔꯛꯄꯅ ꯑꯗꯨ ꯃꯊꯪ ꯇꯧꯔꯛꯄꯗꯤ ꯊꯥ ꯑꯃ ꯐꯥꯔꯁꯀꯤꯗ ꯄꯦ ꯑꯥꯎꯠ ꯂꯧꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯃꯥꯏꯅꯁ ꯆꯠꯂꯦ ꯑꯃꯨꯛ ꯄ꯭ꯂꯁ ꯕ꯭ꯔꯦꯛ ꯑꯣꯏꯅ ꯁꯥꯟꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯏꯃꯣꯁꯅꯦꯜ ꯈꯔ ꯑꯣꯏꯔꯨꯕꯅꯅꯦ ꯑꯗꯨ ꯃꯊꯪꯗꯤ ꯑꯃꯨꯛ ꯕ꯭ꯔꯣ ꯍꯥꯏꯔꯃꯅꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯒ ꯑꯃꯨꯛ ꯕ꯭ꯔꯣ ꯍꯥꯏꯔꯃꯅꯤ ꯊꯥꯏꯅ ꯑꯍꯤꯡꯗꯒ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕꯗꯣ ꯕ꯭ꯔꯣꯗ ꯑꯗꯨꯗ ꯐꯖꯅ ꯀꯩꯅꯣ ꯇꯧ ꯈꯣꯠꯇꯅ ꯍꯥꯏꯕꯗꯤ ꯏꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯖꯔꯅꯦꯜ ꯇꯧꯋꯦꯅ ꯖꯔꯅꯦꯜ ꯇꯧꯔꯝꯗꯦꯕ ꯃꯃꯥꯡꯗ ꯊꯥꯛꯇ ꯍꯥꯏꯕꯗꯤ ꯂꯥꯟꯅ ꯂꯥꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯅꯤ ꯆꯪꯁꯟꯕ ꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯔ ꯁ꯭ꯇꯣꯞ ꯂꯣꯁ ꯄꯥꯜꯂꯒꯅ ꯄꯥꯟꯕ ꯆꯨꯝꯃꯒꯅ ꯆꯨꯝꯖꯔꯝꯃꯁꯨ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯝꯕꯅꯦꯕ ꯍꯥꯏꯕꯗꯤ ꯆꯪꯉꯁꯨ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕꯗꯣ ꯑꯗꯨꯗꯣ ꯑꯃꯔꯣꯝꯗ ꯏꯃꯣꯁꯅꯦꯜ ꯑꯣꯏꯗꯕ ꯐꯩꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯗ꯭ꯔꯤꯡꯗ ꯊꯋꯥ ꯁꯥꯃꯟꯗꯕꯁꯨ ꯑꯗꯨꯝ ꯁꯣꯏꯑꯦꯕ ꯖꯔꯅꯦꯜ ꯇꯧꯗ꯭ꯔꯤꯗꯣ ꯑꯗꯨꯗꯩ ꯑꯃꯨꯛ ꯖꯔꯅꯦꯜ ꯇꯧꯕ ꯍꯧꯔꯛꯄꯗꯩ ꯊꯥ ꯑꯃ ꯐꯖꯅ ꯖꯔꯅꯦꯜ ꯇꯧꯔꯦ ꯑꯅꯤꯁꯨꯕꯗꯩ ꯑꯍꯥꯟꯕ ꯄꯦ ꯑꯥꯎꯠ ꯂꯥꯛꯑꯦ ꯌꯥꯝꯗꯦ ꯑꯕꯥꯎꯠ $112 $13 ꯈꯛꯇꯪ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯅꯤꯅ ꯍꯔꯥꯎꯔꯦ ꯑꯗꯨ ꯀꯥꯏꯊꯣꯛꯀꯦ ꯈꯣꯠꯇꯣꯛꯀꯦꯗ ꯕꯥꯏꯅꯥꯟꯁ ꯇꯧꯔꯒ ꯀꯥꯏꯊꯣꯛꯑꯦ ꯍꯥꯟꯅ ꯄꯩꯁꯥꯗꯣ ꯄꯤ ꯇꯨ ꯄꯤ ꯇꯧꯔꯒ ꯃꯌꯥꯡ ꯃꯆꯥ ꯑꯃꯗꯒꯤ ꯇꯧꯔꯒ ꯈꯪꯅꯅ ꯄꯥꯎ ꯐꯥꯎꯅꯕ ꯀꯥꯏꯊꯣꯛꯑꯦ ꯑꯗꯨꯗꯩ ꯑꯍꯥꯟꯕ ꯍꯔꯥꯎꯗꯅ ꯈꯣꯠꯇꯅ ꯄꯩꯁꯥꯒ ꯄꯥꯡꯕ ꯆꯠꯂꯦ ꯁꯦꯀꯦꯟ ꯁꯨꯕꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯗꯨ ꯑꯦꯀꯥꯎꯟꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦꯀꯣ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯔꯨꯜ ꯕ꯭ꯔꯦꯛ ꯇꯧꯔꯨꯕ ꯍꯥꯏꯇꯥꯔꯦ ꯂꯣꯗꯤ ꯆꯠꯄ ꯅꯠꯇꯕ ꯔꯨꯜ ꯑꯃ ꯕ꯭ꯔꯦꯛ ꯇꯧꯕꯗꯩ ꯁꯣꯏꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯩ ꯐꯟꯗꯦꯠ ꯑꯅꯤ ꯊꯥꯔꯦ ꯑꯅꯤ ꯊꯥꯔ ꯃꯇꯨꯡꯗꯩꯗꯤ ꯑꯃꯗꯨꯁꯨ ꯁꯣꯏꯈꯔꯦ ꯑꯅꯤꯁꯨꯕ ꯑꯗꯨꯁꯨ ꯑꯃ ꯄꯥꯁ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯟꯗꯦꯠꯁꯦ ꯇꯣꯇꯦꯜ 3-4 ꯁꯨꯖꯜꯂꯛꯑꯦꯀꯣ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯑꯦꯀꯥꯎꯟ 2 ꯄꯥꯏꯔꯤ ꯁꯤ ꯇꯥꯟ ꯌꯧꯔꯛꯄꯁꯤꯗ ꯀꯩ ꯑꯦꯀꯥꯎꯟ ꯁꯥꯏꯖ ꯀꯌꯥ ꯄꯥꯏꯔꯤ ꯍꯧꯖꯤꯛ 10,000 ꯑꯃ ꯑꯩꯅ ꯊꯥꯔꯛꯄꯗ 5,000 10,000 5,000 10,000 ꯁꯨꯃꯥꯏꯅ ꯊꯥꯏꯌꯦꯕ ꯑꯆꯧꯕ ꯄꯩꯁꯥꯁꯨ ꯃꯇꯥꯡ ꯈꯔ ꯆꯤꯟꯕꯅꯤ ꯐꯔꯛ ꯇꯥꯕꯅꯤꯅꯀꯣ ꯍꯧꯖꯤꯛ ꯇꯣꯇꯦꯜꯗ 15K ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯣꯜꯔꯦꯗꯤ ꯐꯟꯗꯦꯠ ꯑꯣꯜꯔꯦꯗꯤ ꯐꯟꯗꯦꯠ ꯑꯣꯀꯦ ꯁꯤꯒꯤ 15K ꯁꯤꯗꯒꯤ ꯅꯪ ꯑꯗꯨꯝ ꯍꯧꯖꯤꯛ ꯄꯦ ꯑꯥꯎꯠ ꯑꯗꯨꯝ ꯄꯔꯁꯦꯟꯇꯦꯖ ꯑꯗꯨꯝ 1-2% ꯌꯦꯁ ꯑꯗꯨꯝ 1-2 ꯑꯧꯗꯩꯅꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯕ꯭ꯔꯣꯗꯣ ꯑꯗꯨꯁꯨ ꯌꯥꯔꯦꯕ ꯑꯗꯨꯝ ꯑꯗꯨꯗ 1% ꯍꯞꯇꯥ ꯑꯃꯗꯒ 1% ꯐꯥꯈꯤꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯈꯛꯇꯪ ꯀꯥꯏꯊꯣꯛꯑꯒ ꯇ꯭ꯔꯦꯠ ꯃꯈꯥ ꯇꯥꯅꯒ ꯆꯪꯗꯕꯒ ꯌꯥꯎꯋꯦꯕ ꯑꯩ ꯑꯗꯨ ꯃꯊꯪꯗ ꯑꯗꯨꯅ 10K ꯑꯦꯀꯥꯎꯟꯗꯩꯅꯤꯀꯣ 5K ꯗꯨꯗꯤ ꯈꯔ ꯄꯤꯛꯄꯅꯤ나 ꯄꯪꯁꯟ ꯆꯪꯕ ꯑꯃ ꯌꯥꯎꯔꯤꯕ ꯁꯤꯗꯤ ꯃꯆꯥꯅꯤ ꯃꯥꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯥꯏ ꯋꯥꯈꯜ ꯇꯧꯔꯛꯄ ꯑꯗꯣ ꯁꯤꯁꯨ ꯑꯃꯨꯛ ꯖꯔꯅꯦꯜ ꯏꯁꯜꯂꯦ ꯁꯤꯁꯨ ꯁꯣꯏꯑꯦꯕ ꯕ꯭ꯔꯣ ꯌꯥꯗꯦꯕ ꯃꯤꯁꯇꯦꯛꯁꯦ ꯑꯗꯨꯝ ꯔꯤꯄꯤꯠ ꯇꯧꯋꯦꯕ ꯃꯆꯥꯅꯦ ꯀꯥꯏꯅ ꯊꯋꯥ ꯁꯥꯗꯕꯗꯣ ꯑꯆꯧꯕꯗꯁꯨ ꯑꯗꯨꯝ ꯏꯝꯄꯦꯛ ꯂꯥꯛꯑꯦꯕ ꯌꯥꯗꯦꯕ ꯑꯗꯨꯅꯤ ꯗꯦꯃꯣ ꯑꯦꯀꯥꯎꯟꯗ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯗꯦꯃो ꯑꯦꯀꯥꯎꯟ ꯑꯃꯁꯨ ꯊꯝꯕ ꯑꯗꯒꯤ ꯆꯨꯝꯅꯒꯤ ꯑꯁꯦꯡꯕ ꯄꯩꯁꯥꯒꯤꯁꯨ ꯊꯝꯕ ꯐꯖꯗ꯭ꯔꯒꯅ ꯗꯦꯃꯣ ꯑꯦꯀꯥꯎꯟꯗ ꯍꯦꯛ ꯆꯪꯁꯤꯟꯕ ꯐꯖꯔꯒꯅ ꯔꯤꯌꯦꯜ ꯑꯦꯀꯥꯎꯟꯗ ꯍꯦꯛ ꯆꯪꯁꯤꯟꯕ ꯁꯤꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯅ ꯐꯖꯗ꯭ꯔꯒꯗꯤ ꯗꯦꯃꯣꯗꯁꯨ ꯆꯪꯒꯅꯣ ꯍꯥꯏ ꯗꯦꯃꯣꯅꯦꯅ ꯆꯪꯁꯤꯟꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯕꯀꯣꯟꯁꯤꯌꯁ ꯃꯥꯏꯟꯗ ꯑꯗꯨꯝ ꯆꯪꯅꯤꯡꯉꯛꯄꯒꯤ ꯄꯣꯠ ꯑꯃ ꯐꯥꯎꯔꯛꯀꯅꯦꯕ ꯑꯗꯨꯅ ꯗꯦꯃꯣꯗꯁꯨ ꯆꯞ ꯆꯥꯅ ꯃꯥꯁꯦ ꯔꯤꯌꯦꯜꯅꯦ ꯈꯜꯂꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯔꯒꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯗꯤꯀꯣꯕꯣ ꯗꯦꯃꯣꯗꯁꯨ ꯔꯤꯌꯦꯜꯅꯦ ꯆꯠꯈ꯭ꯔꯗꯤ ꯔꯤꯌꯦꯜꯗ ꯂꯨꯔꯣꯏꯕ ꯗꯦꯃꯣꯒ ꯔꯤꯌꯦꯜꯒ ꯇꯁꯦꯡꯅ ꯀꯔꯤꯝ ꯈꯦꯠꯅꯗꯦꯗꯅ ꯁ꯭ꯄ꯭ꯔꯦꯗ ꯈꯛꯇꯅꯦ ꯍꯥꯏꯔꯛꯑꯗꯤ ꯕ꯭ꯔꯣꯀꯔ ꯁ꯭ꯄ꯭ꯔꯦꯗ ꯈꯛꯇꯅꯦꯕ ꯑꯦꯟ ꯏꯃꯣꯁꯟ ꯏꯃꯣꯁꯟꯒ ꯂꯣꯏꯔꯦꯕ ꯑꯗꯨꯗ ꯗꯦꯃꯣꯗꯨꯗ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯔꯤꯌꯦꯜꯅ ꯈꯜꯂ ꯇ꯭ꯔꯦꯠ ꯇꯧ ꯉꯝꯃꯗꯤ ꯔꯤꯌꯦꯜꯗ ꯌꯥꯝ ꯊꯨꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯦ ꯂꯧ ꯉꯝꯗꯕꯩꯅꯦꯕ ꯑꯗꯣ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯍꯥꯏꯕꯗꯤ ꯚꯔꯆꯨꯋꯦꯜ ꯃꯅꯤꯅꯤꯅ ꯂꯩꯁꯨ ꯂꯩꯇꯕꯅꯤꯅ ꯍꯣꯏ ꯍꯧꯅꯕꯤ ꯑꯗꯨ ꯁꯤꯁꯦ ꯑꯗꯨꯝ ꯑꯦꯕ꯭ꯔꯤ ꯇ꯭ꯔꯦꯗꯔ ꯂꯣꯏ ꯊꯦꯡꯅꯅꯤ ꯃꯥꯅꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗ ꯕꯤꯐꯣꯔ ꯇ꯭ꯔꯦꯗ ꯍꯥꯎꯁꯀ ꯕꯤꯐꯣꯔ ꯇ꯭ꯔꯦꯗ ꯍꯥꯎꯁꯀ ꯕ꯭ꯔꯣꯅ ꯇ꯭ꯔꯦꯗ ꯍꯥꯎꯁ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒ ꯇ꯭ꯔꯦꯗ ꯍꯥꯎꯁꯇ ꯆꯪꯉꯛꯑꯕ ꯃꯇꯨꯡ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯁꯤꯗ ꯇ꯭ꯔꯦꯗꯤꯡꯒꯤ ꯅꯠꯇꯕꯗ ꯇ꯭ꯔꯦꯗꯤꯡꯅ ꯁꯥꯏꯠ ꯑꯝꯗ ꯊꯝꯃꯒꯀꯣ ꯇ꯭ꯔꯦꯗꯤꯡꯒꯤ ꯅꯠꯇꯕꯗ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯀꯩꯀꯩ ꯆꯦꯟꯖ ꯂꯥꯛꯑꯦ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯍꯧꯖꯤꯛ ꯕ꯭ꯔꯣ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯒ꯭ꯔꯣꯠꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯋꯥꯏꯁꯇꯤ ꯌꯥꯝ ꯂꯥꯛꯑꯦ ꯑꯩꯁꯦ ꯄꯣꯗꯀꯥꯁ ꯐꯝꯉꯝꯕꯁꯦ ꯉꯝꯃꯝꯗꯦ ꯃꯤꯃꯥꯡ ꯊꯣꯛꯉꯥꯡ ꯉꯝꯃꯝꯗꯦꯀꯣ ꯏꯚꯦꯟꯇꯒ ꯑꯩꯈꯣꯏ ꯆꯠꯇ ꯖꯒꯣꯏ ꯁꯥ ꯉꯝꯃꯝꯗꯦ ꯀꯔꯤꯝ ꯉꯝꯗꯦ ꯇꯁꯦꯡꯅ ꯌꯥꯝ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯃꯤꯅꯦꯕꯀꯣ ꯏꯁꯥꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯕ꯭ꯔꯣꯗ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯨ ꯍꯧꯗꯣꯛꯅꯕ ꯈꯣꯠꯅꯕ ꯇꯧꯔꯤ ꯍꯥꯏꯗꯅꯀꯣ ꯕ꯭ꯔꯣꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯏꯕ ꯈꯣꯠꯂꯛꯏ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯇ꯭ꯔꯦꯗ ꯍꯥꯎꯁꯀꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃ ꯌꯥꯎꯋꯦ ꯑꯣꯀꯦ ꯁꯤꯗꯤ ꯃꯦꯟ ꯑꯣꯏꯕ ꯁꯤꯁꯦ ꯀꯝꯐꯔꯠ ꯖꯣꯟꯁꯦ ꯁꯤ ꯀꯝꯐꯔꯠ ꯖꯣꯟ ꯊꯨꯒꯥꯏꯔꯦ ꯁꯤꯗꯩ ꯍꯦꯟꯕ ꯑꯇꯣꯞꯄꯁꯨ ꯀꯩꯁꯨ ꯄꯥꯝꯗꯦ ꯐꯦꯂꯤꯌꯔ ꯊꯦꯡꯅꯕꯗꯤ ꯂꯥꯏꯌꯦꯕ꯭ꯔꯣ ꯐꯦꯂꯤꯌꯔ ꯊꯦꯡꯅꯕ ꯂꯥꯏꯌꯦꯗꯤ ꯇ꯭ꯔꯦꯗꯤꯡꯗ ꯐꯦꯜ ꯊꯦꯡꯅꯕ ꯑꯗꯨꯗꯤ ꯏꯊꯟꯇꯅꯤꯗꯅꯀꯣ ꯑꯗꯣ ꯁꯤ ꯀꯝꯐꯔꯠ ꯖꯣꯟꯁꯦ ꯁꯤ ꯌꯥꯝ ꯂꯨꯏꯌꯦꯕ ꯊꯨꯒꯥꯏꯍꯧꯗ꯭ꯔꯗꯤ ꯉꯟꯅꯀꯣ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯌꯥꯝ ꯋꯥꯕꯅꯦ ꯕ꯭ꯔꯣ ꯍꯥꯏꯕꯗꯤ ꯏꯁꯇꯦꯖ ꯃꯃꯥꯡꯗ ꯉꯥꯡ ꯉꯝꯗꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯁꯤ ꯄꯣꯗꯀꯥꯁ ꯐꯝꯃꯤꯅꯤꯀꯣ ꯍꯣꯏ ꯁꯨꯃꯥꯏꯅ ꯉꯥꯡ ꯉꯝꯗꯕ ꯌꯥꯝ ꯀꯤꯕꯅꯦꯕ ꯇꯁꯦꯡꯅ ꯍꯥꯟꯅ ꯀꯤꯔꯝꯃꯤꯀꯣ ꯃꯃꯥꯡ ꯊꯣꯛꯄꯗ ꯉꯝꯃꯝꯗꯦ ꯀꯣꯂꯦꯖꯀꯤ ꯐꯪꯁꯟ ꯑꯃ ꯌꯥꯎ ꯉꯝꯃꯝꯄꯣꯠꯇꯦ ꯁ꯭ꯀꯨꯜ ꯄꯤꯛꯏꯉꯩꯗ ꯅꯠꯇ꯭ꯔꯥ ꯐꯪꯁꯟ ꯑꯃ ꯌꯥꯎ ꯉꯝꯃꯝꯄꯣꯠꯇꯦ ꯑꯗꯨꯗ ꯁꯤꯒꯤ ꯇ꯭ꯔꯦꯗ ꯍꯥꯎꯁꯅ ꯏꯚꯦꯟꯠ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯚꯦꯟꯠ ꯁꯤꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯌꯥꯝ ꯀꯥꯟꯅꯩ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯗ ꯍꯥꯎꯁꯀꯤ ꯏꯚꯦꯟꯠꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩ ꯃꯤꯅꯕꯨꯗꯤ ꯄꯩꯁꯥ ꯌꯥꯝꯃꯦ ꯈꯣꯠꯂꯦ ꯍꯥꯏꯔꯛꯀꯅꯤꯀꯣ ꯌꯥꯝꯃꯦ ꯃꯤ ꯈꯔꯗꯤ ꯌꯥꯝꯃꯝꯕ ꯌꯥꯏꯀꯣ ꯈꯔ ꯀꯅꯥꯒꯨꯝꯕ ꯌꯥꯝꯃꯝꯗꯕ ꯌꯥꯏ ꯕꯠ ꯋꯥꯔꯊ ꯑꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯔꯊ ꯑꯣꯏ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯏꯗꯤ ꯅꯪꯒꯤ ꯃꯥꯏꯟ ꯁꯦꯠꯇꯀꯣ ꯍꯥꯏꯗꯤ
ꯅꯦꯒꯦꯇꯤꯞ ꯑꯁꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯃꯤ ꯑꯃꯗꯀꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯆꯤꯟꯕꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯅꯥꯕ ꯌꯥꯎꯁꯜꯂꯛꯄ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯄ꯭ꯔꯦꯁꯔ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯍꯥꯏꯁꯤ ꯇ꯭ꯔꯦꯗ ꯇꯧꯐꯝ ꯈꯪꯉꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯤ ꯄ꯭ꯔꯦꯁꯔꯗꯨꯅ ꯍꯥꯏꯗꯤ ꯐꯖꯗꯕ ꯃꯥꯔꯀꯦꯠꯇꯣ ꯐꯖꯩꯅ ꯈꯜꯂꯒ ꯆꯪꯅꯤꯡꯉꯛꯄ ꯉꯁꯤ ꯄꯩꯁꯥ ꯇꯥꯟꯗ ꯌꯥꯗꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯅꯪꯒꯤ ꯅꯦꯒꯦꯇꯤꯞ ꯃꯥꯏꯟꯁꯦꯠꯇ ꯄꯣꯖꯤꯇꯤꯞ ꯑꯣꯏꯍꯜꯂꯛꯄ ꯉꯝꯈꯤꯕꯁꯦ ꯇ꯭ꯔꯦꯗ ꯍꯥꯎꯁꯀꯤ ꯃꯇꯦꯡ ꯀꯌꯥꯝ ꯌꯥꯎꯋꯦꯅ ꯈꯜꯂꯤ ꯌꯥꯝ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯔꯦꯗ ꯕ꯭ꯔꯣ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯃꯦꯟ ꯑꯣꯏꯅ ꯍꯥꯟꯅ ꯂꯥꯏꯔꯤꯛ ꯄꯥꯔꯛꯇꯕꯗꯤ ꯅꯠꯇꯦ ꯄꯥꯔꯛꯑꯦꯕꯀꯣ ꯑꯗꯨ ꯁꯨꯝ ꯃꯥꯏꯟꯁꯦꯠꯀ ꯂꯥꯏꯔꯤꯛ ꯁꯦꯜꯐ ꯍꯦꯜꯞ ꯕꯨꯛꯁꯦ ꯊꯣꯏꯅ ꯄꯥꯔꯛꯄ ꯃꯤ ꯅꯠꯇꯦꯕ ꯑꯗꯨꯗ ꯕ꯭ꯔꯣꯅ ꯁꯖꯦꯁ ꯇꯧꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯁꯖꯦꯁ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯑꯗꯨ ꯄꯥꯔꯛꯄꯗꯨꯅ ꯑꯦꯐꯔꯃꯦꯁꯟ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯐꯥꯒꯤ ꯃꯥꯟꯕꯅꯦ ꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟꯒ ꯇꯧꯕꯁꯦ ꯐꯥꯒꯤ ꯌꯥꯝ ꯃꯥꯟꯕ ꯇꯁꯦꯡꯅ ꯏꯊꯟꯇ ꯈꯜꯂꯒ ꯚꯤꯖꯨꯋꯦꯂꯥꯏꯁ ꯇꯧꯕ ꯀꯥꯏꯁꯦ ꯑꯗꯣ ꯅ꯭ꯌꯨꯔꯣ ꯄꯥꯊꯋꯦ ꯑꯃꯗꯤ ꯁꯦꯝꯃꯤꯅꯦꯗꯤ ꯈꯪꯗꯕ ꯑꯩꯈꯣꯏꯁꯦ ꯅ꯭ꯌꯨꯔꯦꯂꯤ ꯗꯤꯖꯥꯏꯟ ꯇꯧꯔꯤꯅꯤꯗꯣ ꯑꯩꯈꯣꯏ ꯕ꯭ꯔꯦꯟꯁꯦ ꯔꯤꯌꯦꯂꯤꯇꯤꯅ ꯀꯔꯝꯕꯅꯣ ꯗ꯭ꯔꯤꯝꯅ ꯀꯔꯝꯕꯅꯣ ꯈꯪꯗꯦꯗꯅ ꯑꯗꯣ ꯑꯗꯨ ꯑꯅꯤꯗꯣ ꯈꯪꯇꯕꯅꯤꯅ ꯚꯤꯖꯨꯋꯦꯂꯥꯏꯁ ꯇꯧꯔꯛꯄ ꯀꯥꯟꯗ ꯚꯤꯖꯨꯋꯦꯂꯥꯏꯁ ꯗ꯭ꯔꯤꯝꯒ ꯆꯞ ꯃꯥꯟꯅꯩꯗꯅ ꯚꯤꯖꯨꯋꯦꯂꯥꯏꯁ ꯇꯧꯔꯤꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯣꯗꯀꯥꯁꯇ ꯐꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯡꯉꯤꯅꯦ ꯈꯣꯠꯂꯤꯅꯦ ꯚꯤꯖꯨꯋꯦꯂꯥꯏꯁ ꯇꯧꯗꯅ ꯈꯣꯠꯇꯅ ꯈꯪꯕ꯭ꯔꯥ ꯁꯤꯁꯨ ꯑꯃꯔꯣꯝ ꯍꯥꯏꯗꯤ ꯇꯧꯄꯣꯠꯇꯦꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯕ꯭ꯔꯦꯟꯗꯤ ꯈꯪꯗꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯗꯨꯁꯨ ꯍꯟꯖꯟ ꯇꯧꯔꯛꯄꯗꯨꯗ ꯅꯣꯔꯃꯦꯜ ꯇꯥꯍꯜꯂꯛꯄꯗꯣ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯑꯃ ꯀꯣ ꯑꯗꯨ ꯑꯦꯐꯔꯃꯦꯁꯟ ꯇꯧꯔꯛꯄꯗ ꯏꯁꯥꯅ ꯁꯨꯝ ꯅꯦꯒꯦꯇꯤꯞ ꯍꯥꯏꯖꯕꯒꯤ ꯃꯍꯨꯠꯇ ꯄꯣꯖꯤꯇꯤꯞ ꯁꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯐꯥꯒꯤ ꯃꯥꯟꯕꯅꯦ ꯑꯗꯨꯝ ꯇꯁꯦꯡꯅ ꯍꯥꯏꯒꯦ ꯏꯁꯥꯗ ꯄꯣꯖꯤꯇꯤꯞ ꯍꯥꯏꯕ ꯅꯦꯒꯦꯇꯤꯞ ꯁꯤꯅꯥꯔꯤꯗꯣ ꯄꯣꯖꯤꯇꯤꯞ ꯊꯤꯌꯨ ꯀꯥꯏ ꯋꯥꯊꯤ ꯌꯥꯝ ꯇꯥꯕꯅꯦ ꯇꯁꯦꯡꯅ ꯑꯩ ꯊꯥꯏꯁꯤꯗ ꯐꯥꯒꯤ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯀꯥꯏ ꯄꯣꯖꯤꯇꯤꯞ ꯊꯤꯔꯨꯗꯣꯏꯅꯣ ꯀꯥꯏꯅꯀꯣ ꯁꯣꯝ ꯅꯥꯀꯟ ꯀꯟꯅ ꯀꯥꯞꯅꯔꯤ ꯀꯥꯏ ꯄꯣꯖꯤꯇꯤꯞ ꯑꯣꯏꯗꯣꯏꯅꯣ ꯀꯥꯏꯅꯀꯣ ꯑꯗꯣ ꯅ꯭ꯌꯨꯔꯦꯂꯤꯗꯤ ꯍꯦꯜꯞ ꯇꯧꯋꯦ ꯌꯥꯝꯅ ꯁꯤ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯑꯗꯨꯅ ꯁꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯚꯤꯖꯨꯋꯦꯂꯥꯏꯖꯦꯁꯟ ꯇꯧꯔꯛꯑꯕ ꯑꯦꯐꯔꯃꯦꯁꯟ ꯇꯧꯔꯛꯄꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯒꯤ ꯃꯦꯟ ꯑꯣꯏꯅ ꯏꯁꯥꯅ ꯏꯁꯥꯗꯀꯣ ꯑꯦꯕꯤꯗꯦꯟꯁ ꯄꯤꯕ ꯑꯦꯕꯤꯗꯦꯟꯁ ꯄꯤꯕ ꯍꯥꯏꯗꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯇꯨ ꯗꯨ ꯂꯤꯁ ꯑꯃ ꯏꯖꯔꯤꯀꯣ ꯑꯗꯨ ꯐꯣꯂꯣ ꯇꯧꯕ ꯇꯤꯛ ꯈꯣꯠꯂꯤꯅꯤꯀꯣ ꯉꯁꯤꯒꯤ ꯁꯤ ꯇꯥꯁꯛ ꯀꯝꯄ꯭ꯂꯤꯠ ꯇꯧꯋꯦ ꯍꯟꯗꯛ ꯊꯥꯒꯤ ꯁꯨꯃꯥꯏꯅ ꯄꯣꯏꯟꯠꯀ ꯄꯤꯗꯅ ꯈꯣꯠꯇꯅ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯏꯁꯥꯗ ꯑꯦꯕꯤꯗꯦꯟꯁ ꯄꯤꯔꯤꯗꯅ ꯑꯩ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯤꯗꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯦꯟꯗ ꯄꯥꯝꯃꯤꯁꯦ ꯑꯦꯕꯤꯗꯦꯟꯁꯅꯦꯕ ꯑꯩ ꯃꯃꯥꯡꯗ ꯁ꯭ꯇꯦꯖ ꯊꯣꯛꯇ꯭ꯔꯤꯗꯅꯀꯣ ꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩꯗꯤ ꯑꯦꯕꯤꯗꯦꯟꯁ ꯑꯃ ꯂꯩꯗꯅ ꯑꯩ ꯊꯣꯛꯄꯗꯤ ꯉꯝꯕ ꯃꯤꯅꯦ ꯑꯗꯣ ꯁꯤꯗꯩ ꯍꯦꯟꯒꯠꯂꯛꯄꯁꯨ ꯉꯝꯕ ꯌꯥꯏ ꯑꯗꯨ ꯑꯦꯕꯤꯗꯦꯟꯁꯇꯣ ꯄꯤꯗ꯭ꯔꯤꯈꯩ ꯌꯥꯔꯣꯏꯑꯕ ꯑꯗꯨ ꯑꯦꯕꯤꯗꯦꯟꯁꯇꯣ ꯁꯨꯝ ꯂꯩꯔꯒ ꯏꯁꯥꯅ ꯁꯦꯝꯒꯠꯀꯗꯕꯅꯤꯀꯣ ꯁꯨꯝ ꯄꯤꯔꯒ ꯁꯨꯝ ꯈꯜ ꯂꯩꯕꯅꯁꯨ ꯑꯣꯏꯗꯦ ꯑꯗꯣ ꯑꯦꯛꯁꯟ ꯅꯝꯐꯨꯗ ꯂꯧꯗꯅ ꯆꯣꯞꯆꯔꯦꯗꯅ ꯏꯀꯥꯏꯕ ꯅꯪꯖꯔꯦ ꯑꯗꯨ ꯃꯊꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯕꯤꯗꯦꯟꯁ ꯁꯨꯝ ꯄꯤꯔꯒ ꯏꯁꯥꯅ ꯏꯁꯥꯗ ꯄ꯭ꯔꯨꯞ ꯇꯧꯗꯣꯏꯅꯦꯕ ꯑꯩ ꯀꯦꯄꯦꯕꯜ ꯑꯣꯏꯌꯦꯗꯣ ꯁꯤꯗꯩ ꯍꯦꯟꯅꯁꯨ ꯍꯦꯟꯒꯠꯂꯛꯄ ꯉꯝꯅꯤ ꯑꯗꯣ ꯃꯦꯟꯗꯨ ꯁꯤꯅꯦꯕ ꯑꯦꯟ ꯑꯗꯨꯃ ꯂꯩꯔꯦ ꯑꯦꯟ ꯕꯤꯐꯣꯔ ꯇ꯭ꯔꯦꯗ ꯍꯥꯎꯁ ꯑꯥꯐꯇꯔ ꯇ꯭ꯔꯦꯗ ꯍꯥꯎꯁꯁꯤꯗꯀꯣ ꯅꯪꯒꯤ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯅ ꯇ꯭ꯔꯦꯗꯤꯡꯒꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯇ꯭ꯔꯦꯗꯤꯡꯒꯤꯗꯗꯤ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯅꯗꯤ ꯅꯪ ꯀꯩꯀꯩ ꯍꯥꯏꯗꯤ ꯅꯪꯅ ꯈꯜꯂꯝꯃꯤꯗꯨꯒ ꯁꯣꯝꯗ ꯇꯥꯛꯂꯛꯄ ꯄ꯭ꯂꯁ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯆꯦꯟꯖꯦꯁꯇꯤ ꯀꯩꯀꯩ ꯂꯩ ꯑꯗꯨꯒꯤ ꯇꯦꯛꯅꯤꯀꯦꯜ ꯍꯥꯟꯅ ꯊꯤꯑꯣꯔꯤꯗꯒꯤ ꯇꯥꯜꯂꯛꯄꯗꯗꯤꯀꯣ ꯑꯩꯈꯣꯏ ꯆꯥꯔꯠ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯤꯉꯩꯗ ꯊꯤꯑꯣꯔꯤꯗ ꯃꯌꯥꯝ ꯇꯥꯏꯀꯣ ꯍꯥꯏꯔ ꯂꯣ ꯀꯥꯏꯅ ꯇꯧꯗꯅ ꯃꯥꯔꯀꯦꯠ ꯁ꯭ꯇ꯭ꯔꯛꯆꯔ ꯇꯥꯛꯇꯅ ꯐꯦꯁꯦꯁ ꯑꯣꯐ ꯃꯥꯔꯀꯦꯠ ꯃꯌꯥꯝ ꯇꯥꯏ ꯑꯗꯨ ꯃꯊꯪꯗꯒꯤꯗꯤ ꯇ꯭ꯔꯦꯗ ꯍꯥꯎꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯈꯨꯇꯧꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯍꯥꯏꯕꯗꯤ ꯍꯧꯕꯒ ꯑꯗꯨꯝ ꯃꯥꯔꯀꯦꯠ ꯍꯣꯝꯋꯥꯛ ꯄꯤꯗꯅ ꯈꯣꯠꯇꯅ ꯂꯣꯏ ꯇꯧꯔꯦꯗꯅꯀꯣ ꯑꯩ ꯃꯥꯔꯀꯦꯠ ꯁ꯭ꯇ꯭ꯔꯛꯆꯔ ꯌꯦꯡꯉꯦ ꯑꯃ ꯇꯧꯔꯦ ꯃꯌꯥꯝ ꯇꯧꯔꯦꯀꯣ ꯑꯗꯨ ꯇꯦꯛꯅꯤꯀꯦꯜꯗꯣ ꯍꯥꯏꯕꯗꯤ ꯌꯦꯡꯉ ꯍꯣꯝꯋꯥꯛꯁꯨ ꯃꯌꯥꯝ ꯊꯥꯏꯀꯣ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯂꯩꯉꯩꯗ ꯋꯥꯆꯦꯞꯇ ꯊꯥꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯊꯥꯗꯅ ꯈꯣꯠꯇꯅ ꯀꯔꯦꯛꯁꯟ ꯇꯧꯅ ꯑꯃ ꯀꯔꯦꯛꯁꯟ ꯇꯧꯗꯅ ꯑꯩꯈꯣꯏꯗꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯇꯅ ꯃꯌꯥꯝ ꯇꯧꯔꯦꯀꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯑꯗꯨꯅꯗꯤ ꯌꯥꯝ ꯀꯥꯟꯅꯔꯦ ꯇꯦꯛꯅꯤꯀꯦꯂꯤꯁꯨ ꯕꯣꯠ ꯁꯥꯏꯀꯣꯂꯣꯖꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯑꯃꯅ ꯑꯃ ꯑꯋꯥꯕ ꯂꯣꯏ ꯁꯦꯌꯔ ꯇꯧꯅꯩꯗꯅ ꯊꯥꯏꯅꯗꯒꯤ ꯑꯗꯣ ꯇꯦꯛꯅꯤꯀꯦꯜ ꯁꯥꯏꯠꯇꯗꯤ ꯇꯦꯛꯅꯤꯀꯦꯜꯗꯤ ꯌꯥम ꯊꯨꯈꯤꯌꯦ ꯍꯩꯕ ꯌꯥꯝ ꯊꯨꯅ ꯍꯩꯌꯦ ꯋꯤꯗꯤꯟ 3 monthsꯇ ꯐꯅꯌꯥꯝ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯂꯩꯁꯜꯂꯛꯇ꯭ꯔꯦ 3 monthsꯇꯀꯣ ꯈꯪꯗꯕ ꯌꯥꯝ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯕꯠ ꯇꯦꯛꯅꯤꯀꯦꯜ ꯑꯗꯨ ꯃꯤ ꯂꯣꯏꯅ ꯇꯧꯕꯅꯤ ꯇꯦꯛꯅꯤꯀꯦꯜꯗꯤ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠ ꯁꯨꯃꯥꯏꯅ ꯆꯠꯈꯤꯗꯣꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯔꯦꯗꯤ ꯂꯣꯏ ꯎꯕ ꯉꯝꯃꯛꯄ ꯉꯝꯃꯦꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯄꯩꯁꯥ ꯇꯥꯜꯂꯕ꯭ꯔꯥ ꯔꯤꯖꯜ ꯎꯔꯕ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯎꯗꯕ ꯎꯗꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤ ꯏꯃꯣꯁꯟ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯀꯟꯇ꯭ꯔꯣꯜ ꯃꯥꯅꯦ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯁꯣ ꯑꯗꯨꯅꯦ ꯗꯦꯠ ꯏꯁ ꯄꯥꯔꯠ ꯑꯣꯐ ꯗ ꯖꯔꯅꯤ ꯃꯥꯅꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯏꯟ ꯀꯃꯤꯡ 5 years down the line how do you see yourself 5 years down the line ꯀꯣ ꯑꯗꯨꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯗꯤꯡ ꯑꯃꯁꯤ ꯇꯧꯖꯔꯤꯀꯣ ꯇ꯭ꯔꯦꯗꯤꯡꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯎꯈ꯭ꯔꯦ ꯇꯣꯏꯅ ꯎꯕꯗꯤ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯐꯤꯜꯗ ꯆꯪꯉꯛꯑꯕꯅꯤ ꯍꯧꯖꯤꯛ ꯔꯤꯖꯜ ꯎꯗꯕ꯭ꯔꯥ ꯍꯥꯏꯁꯨ ꯅꯠꯇꯦ ꯔꯤꯖꯜꯁꯨ ꯎꯔꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯅ ꯁꯤꯗꯗꯤ ꯑꯩ ꯕ꯭ꯔꯣ ꯃꯍꯦꯁ ꯍꯣꯏꯅꯒ $1 million ꯑꯦꯀꯥꯎꯟ ꯄꯥꯏꯕ ꯈꯣꯠꯄ ꯑꯗꯨ ꯃꯌꯥꯝ ꯂꯣꯏ ꯗ꯭ꯔꯤꯝ ꯇꯧꯏꯀꯣ ꯑꯗꯒꯤ ꯗꯨꯕꯥꯏꯒꯨꯝꯕ ꯁꯤꯇꯤꯗꯒꯤ ꯏꯟꯚꯦꯁꯇꯔ ꯀꯩꯅꯣ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯥꯟꯅꯗꯅ ꯈꯣꯠꯅꯗꯅ ꯃꯣꯏꯒꯤ ꯐꯟ ꯃꯦꯅꯦꯖ ꯇꯧꯕ ꯁꯤ ꯁꯥꯏꯠꯁꯦ ꯌꯥꯝ ꯆꯥꯎꯅ ꯎꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯁꯤ ꯇꯧꯅ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯏꯠ ꯑꯃ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯀꯦꯅ ꯈꯟꯕ ꯈꯔ ꯂꯩ ꯕꯤꯖꯤꯅꯦꯁꯁꯦ ꯆꯞ ꯆꯥꯕꯤ ꯈꯪꯗ꯭ꯔꯤ ꯇꯁꯦꯡꯅ ꯑꯩ ꯇꯧꯅꯤ ꯁꯤꯃ ꯈꯪꯉꯤꯗꯅ ꯈꯪꯕ꯭ꯔꯥ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯅꯤ ꯍꯧꯖꯤꯛ ꯑꯦꯛꯖꯦꯛꯂꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯒ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯍꯧꯗꯣꯛꯀꯦꯅ ꯈꯜꯂꯤꯀꯣ ꯏꯖꯨꯀꯦꯇꯔ ꯑꯃ ꯑꯣꯏꯅ ꯁꯤꯅ ꯇ꯭ꯔꯦꯗꯤꯡꯒ ꯈꯔ ꯇꯣꯡꯉꯥꯜꯂꯦ ꯇ꯭ꯔꯦꯗꯤꯡꯗꯩ ꯈꯔ ꯅꯥꯊꯩꯔꯦꯀꯣ ꯗꯤꯐ꯭ꯔꯦꯟ ꯇꯣꯄꯤꯛ ꯑꯃ ꯂꯥꯛꯑꯅꯤ ꯁꯤꯅ ꯏꯖꯨꯀꯦꯁꯅꯦꯜꯒꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯒ ꯁꯨꯃꯥꯏꯅ ꯏꯖꯨꯀꯦꯠ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ
ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯞꯃꯦꯟꯒꯤ ꯀꯥꯏꯟ ꯑꯣꯐ ꯂꯥꯏꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯃꯦꯕꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯗꯣꯛꯀꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯥꯟ ꯑꯃ ꯁꯦꯝꯒꯠꯅꯤꯡꯉꯦ ꯃꯌꯥꯝ ꯂꯩꯔꯦꯗꯅꯀꯣ ꯕꯤꯌꯔ ꯕꯥꯏꯁꯦꯞ ꯀꯥꯏꯅ ꯃꯌꯥꯝ ꯂꯩꯔꯦꯗꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯥꯟ ꯑꯆꯧꯕ ꯑꯃ ꯁꯦꯝꯅꯤꯡꯉꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯣ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯑꯅꯤꯁꯦ ꯚꯤꯖꯟ ꯈ꯭ꯋꯥꯏ ꯆꯥꯎꯕꯗ ꯁꯤꯅꯤ ꯑꯣꯀꯦ ꯑꯦꯟ ꯑꯗꯨꯒ ꯏꯟ ꯇ꯭ꯔꯦꯗꯤꯡ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯁꯤꯒꯤ ꯇ꯭ꯔꯦꯗꯤꯡ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯅꯧꯅ ꯇ꯭ꯔꯦꯗꯤꯡ ꯇꯝꯅꯤꯡꯉꯛꯄ ꯑꯗꯒꯤ ꯇ꯭ꯔꯦꯗꯤꯡꯁꯦ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯅꯦꯒꯦꯇꯤꯞ ꯑꯣꯏꯅꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯃꯦꯟ ꯑꯣꯏꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯃꯃꯥꯡꯗ ꯐ꯭ꯔꯣꯗ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯄꯩꯁꯥ ꯂꯩꯔꯤ ꯃꯥꯡꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯕꯀꯣ ꯇ꯭ꯔꯦꯗꯤꯡꯁꯦ ꯇꯁꯦꯡꯅ ꯇ꯭ꯔꯦꯗꯤꯡꯁꯦ ꯀꯩꯅꯣ ꯕ꯭ꯔꯣꯒꯤ ꯑꯣꯏꯕ ꯀꯩ ꯁꯖꯦꯁꯟꯗ ꯑꯣꯔ ꯕ꯭ꯔꯣꯒꯤ ꯑꯣꯏꯕ ꯅꯣꯂꯦꯖꯇ ꯋꯥꯠ ꯏꯁ ꯇ꯭ꯔꯦꯗꯤꯡꯁꯦ ꯑꯝꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯝꯃꯨꯅꯦ ꯋꯥꯠ ꯏꯁ ꯇ꯭ꯔꯦꯗꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯤꯁꯦ ꯅꯣꯔꯃꯦꯜ ꯕꯤꯖꯤꯅꯦꯁꯅꯤꯀꯣ ꯁꯤꯁꯨ ꯕꯤꯖꯤꯅꯦꯁꯅꯤ ꯑꯗꯨꯅ ꯖꯣꯕꯗꯧꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯣꯏ ꯇꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏ ꯖꯣꯕꯗꯧꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯣꯏ ꯊꯥ ꯑꯃꯒ ꯃꯥꯟꯅꯔꯣꯏ ꯑꯃꯅ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯅꯤ ꯑꯃꯅ ꯂꯣꯁ ꯇꯧꯕ ꯂꯩꯅꯤ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯋꯥꯔꯅꯦꯕ ꯄꯨꯔꯥ ꯂꯥꯟ ꯑꯃꯅꯦꯕ ꯇ꯭ꯔꯦꯗꯤꯡꯒꯤꯁꯤꯁꯨ ꯑꯗꯨꯒ ꯍꯦꯛꯇ ꯆꯍꯤ ꯑꯃꯅꯤꯗ ꯑꯣꯏꯗꯧ ꯅꯠꯇꯦ ꯃꯇꯝ ꯆꯪꯉꯤꯀꯣ ꯑꯩꯈꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯧꯕꯗ ꯑꯃ ꯇꯧꯕꯗ ꯃꯇꯝ ꯆꯪꯉꯤ ꯁꯨꯃꯥꯏꯅ ꯆꯪꯉꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯇꯝ ꯆꯪꯉꯤ ꯑꯗꯨꯒ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯕꯤꯖꯤꯅꯦꯁ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗꯨꯝ ꯁꯤꯁꯨ ꯑꯩꯅ ꯕꯤꯖꯤꯅꯦꯁꯅꯦꯅ ꯊꯝꯈ꯭ꯔꯦꯗꯅ ꯇ꯭ꯔꯦꯗꯤꯡꯁꯦ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯦ ꯃꯇꯝ ꯆꯪꯉꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯌꯥꯝ ꯔꯤꯁꯀꯤ ꯑꯣꯏꯗꯅꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯁꯦꯝ ꯔꯤꯁꯛ ꯌꯥꯝ ꯆꯥꯎꯅ ꯂꯩꯀꯣ ꯕꯤꯀꯣꯁ ꯖꯣꯕ ꯇꯧꯔꯣꯏꯒꯦ ꯇ꯭ꯔꯦꯗꯤꯡ ꯇꯧꯒꯦꯅ ꯆꯪꯉꯛꯑꯗꯤꯀꯣ ꯑꯗꯨꯗꯤ ꯂꯥꯟ ꯊꯦꯡꯅ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯇꯧꯅꯗꯕ ꯊꯕꯛꯅꯤ ꯁꯨꯝ ꯍꯥꯏꯔꯦ ꯑꯗꯨ ꯃꯇꯝ ꯐ꯭ꯔꯣꯗꯁꯨ ꯃꯌꯥꯝ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯁꯞꯄꯣꯔꯠ ꯑꯝꯇ ꯀꯩꯅꯣ ꯂꯩꯔꯔꯣꯏ ꯍꯥꯏꯕꯤꯔꯝꯃꯨꯅꯦ ꯑꯦꯁ ꯑꯦ ꯅ꯭ꯌꯨ ꯕꯤꯒꯤꯅꯔ ꯑꯃꯅ ꯇ꯭ꯔꯦꯗꯤꯡ ꯆꯪꯕ ꯀꯥꯟꯗ ꯃꯥꯒꯤ ꯖꯔꯅꯤꯗ ꯃꯥꯅ ꯑꯣꯚꯔꯀꯝ ꯇꯧꯗꯕ ꯌꯥꯔꯣꯏꯗꯕ ꯃꯥꯅ ꯊꯦꯡꯅꯔꯛꯀꯗꯕ ꯀꯩ ꯕ꯭ꯔꯣꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯂꯩꯌꯦꯅ ꯈꯜꯂꯦ ꯇꯁꯦꯡꯅꯗꯤ ꯀꯔꯤꯝ ꯏꯁꯝ ꯁꯝꯅ ꯍꯥꯏꯕꯗꯀꯣ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯁꯤꯗ ꯂꯣꯏ ꯁꯝꯃꯒꯦꯕ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯑꯗꯨꯒ ꯃꯦꯟꯇꯦꯜ ꯇꯐꯅꯦꯁ ꯑꯃꯗꯤ ꯍꯥꯏꯔꯝꯒꯦ ꯃꯦꯟꯇꯦꯂꯤ ꯇꯐ ꯑꯣꯏꯕ ꯃꯌꯥꯝ ꯆꯪꯉꯦꯕ ꯃꯥꯡꯕꯅꯦꯕ ꯕ꯭ꯔꯣ ꯃꯃꯥꯡꯗꯅ ꯍꯩꯔꯕ ꯃꯥꯟꯕꯅꯦꯕ ꯃꯥꯡꯉꯛꯄꯅꯦꯕ ꯑꯗꯨꯁꯨ ꯅꯪꯒꯤ ꯀꯩꯅꯣꯅꯦ ꯁꯥꯏꯀꯣꯂꯣꯖꯤꯅꯅꯦꯕꯀꯣ ꯑꯗꯨꯝ ꯃꯥꯡꯕꯅꯦ ꯌꯥꯔꯗꯧ ꯃꯥꯟꯕꯅꯦ ꯁꯨꯃꯥꯏꯅ ꯌꯥꯔꯗꯧ ꯃꯥꯜꯂꯦ ꯍꯥꯏꯔ ꯆꯍꯤ ꯑꯃꯒ ꯍꯧꯕ ꯈꯪꯍꯧꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯍꯟꯗꯛ ꯆꯍꯤꯗꯤ ꯊꯣꯛꯑꯗꯧꯅꯦ ꯀꯥꯏꯅ ꯍꯟꯗꯛ ꯆꯍꯤꯗꯤ ꯇꯧꯔꯗꯧꯅꯦ ꯀꯥꯏꯅ ꯌꯥꯔꯛꯇꯕꯅꯦꯕ ꯑꯗꯨꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯁꯣꯏꯖꯕ ꯑꯗꯨꯁꯨ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯉꯥꯛꯇ ꯑꯣꯏꯔꯝꯗꯣꯏꯅꯤ ꯆꯪꯉꯣꯏꯗꯕ ꯇ꯭ꯔꯦꯠꯇ ꯆꯪꯁꯤꯟꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯨ ꯃꯊꯪ ꯐꯣꯃꯣꯁꯦ ꯍꯥꯏꯕꯗꯤ ꯃꯇꯝꯁꯦ ꯑꯗꯨꯝ ꯃꯤꯅꯤꯃꯝ ꯆꯍꯤ 2ꯗꯤ ꯑꯗꯨꯝ ꯆꯪꯒꯅꯤ ꯃꯥꯅ ꯂꯔꯅꯤꯡ ꯐꯖꯅ ꯄ꯭ꯔꯣꯁꯦꯁꯇꯀꯣ ꯍꯣꯠꯅꯔꯒꯗꯤ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯇ ꯇꯁꯦꯡꯅ ꯇ꯭ꯔꯦꯗꯤꯡꯗ ꯔꯤꯖꯜ ꯎꯅꯤꯡꯉꯗꯤꯀꯣ ꯑꯩꯅ ꯌꯥꯝ ꯍꯩꯕꯩ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯕ꯭ꯔꯣ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯈꯔ ꯈꯛꯇꯅꯦ ꯑꯩꯅ ꯃꯤ ꯑꯦꯗꯚꯥꯏꯁ ꯄꯤ ꯉꯝꯕꯩ ꯊꯥꯛꯁꯨ ꯂꯩꯇ꯭ꯔꯤꯀꯣ ꯏꯁꯥꯃꯛꯁꯨ ꯌꯥꯝ ꯄꯤꯛꯏꯕꯅꯤꯅ ꯏꯟꯗꯁꯇ꯭ꯔꯤ ꯆꯪꯉꯛꯄ ꯌꯥꯝ ꯀꯨꯏꯗꯅ ꯏꯟꯗꯁꯇ꯭ꯔꯤꯗ ꯆꯍꯤ 5-10 ꯁꯨꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯤꯛꯏꯕ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯥꯔꯀꯦꯠꯁꯦ 1% ꯐꯥꯅ ꯈꯪꯗ꯭ꯔꯤ ꯍꯥꯏꯕꯁꯨ ꯌꯥꯏ ꯀꯣ ꯑꯗꯨꯅ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯍꯥꯏꯔꯦ ꯑꯗꯨꯅ ꯏꯅꯤꯁꯤꯌꯦꯜꯂꯤ ꯑꯦꯠꯂꯤꯁ ꯆꯍꯤ 3 years ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅ ꯈꯜꯂꯦ 3 years ꯗꯦꯗꯤꯀꯦꯁꯟ ꯌꯥꯝ ꯀꯣ ꯃꯔꯛꯇ ꯔꯤꯖꯜ ꯎꯔꯣꯏ ꯎꯕ ꯌꯥꯏ ꯎꯗꯕ ꯌꯥꯏ ꯃꯦꯕꯤ ꯑꯥꯏ ꯗꯣ ꯅꯣꯠ ꯅꯣ ꯀꯣ ꯑꯗꯨꯗ 3 yearsꯇꯤ ꯏꯅꯤꯁꯤꯌꯦꯜꯂꯤ ꯄꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯔꯤꯖꯜ ꯑꯦꯛꯁꯄꯦꯛ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯇꯁꯦꯡꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯣꯏ ꯑꯦꯟ ꯀꯔꯦꯟꯠꯂꯤ ꯌꯨ ꯑꯥꯔ ꯃꯦꯅꯦꯖꯤꯡ $15,000 ꯌꯦꯁ ꯁꯔ ꯑꯣꯀꯦ ꯑꯦꯟ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗ ꯑꯦꯁ ꯑꯦ ꯅ꯭ꯌꯨ ꯇ꯭ꯔꯦꯗꯔ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯁꯇ꯭ꯔꯤꯗ ꯇ꯭ꯔꯦꯗꯤꯡ ꯇꯝꯅꯤꯡꯕ ꯑꯣꯔ ꯅꯧꯅ ꯍꯧꯒꯠꯂꯛꯄꯁꯤꯡꯗ ꯅꯪꯒꯤ ꯑꯣꯏꯕ ꯀꯔꯤ ꯇꯤꯞꯁ ꯑꯦꯗꯚꯥꯏꯁ ꯄꯤꯅꯤꯡꯉꯤ ꯅꯧꯅ ꯆꯪꯅꯤꯡꯉꯛꯄ ꯏꯠꯁ ꯅꯣꯠ ꯒꯣꯟ ꯕꯤ ꯗꯦꯠ ꯏꯖꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯂꯥꯏꯔꯣꯏ ꯊꯕꯛ ꯄꯣꯠ ꯑꯃꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯆꯪꯉꯛꯄꯁꯦ ꯇꯁꯦꯡꯅ ꯀꯩꯁꯨ ꯂꯥꯏꯗꯦꯗꯅꯀꯣ ꯃꯄꯥꯟꯊꯣꯡꯗꯩ ꯄꯪꯃꯥꯟ ꯃꯥꯟꯕꯩ ꯋꯥꯅꯦ ꯄꯣꯗꯀꯥꯁꯀ ꯇꯧꯕꯒꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯟꯕꯅꯦ ꯃꯅꯨꯡꯗ ꯆꯪꯉꯤ ꯑꯦꯐꯔꯠ ꯃꯌꯥꯝꯗꯣ ꯀꯅꯥꯝ ꯈꯪꯗꯦꯗꯅꯀꯣ ꯑꯗꯨꯗ ꯅ꯭ꯌꯨ ꯇ꯭ꯔꯦꯗꯔꯁꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯥꯏꯟꯁꯦꯠ ꯑꯃ ꯌꯥꯝ ꯐꯖꯅ ꯁꯦꯝꯒꯠꯂꯛꯄ ꯑꯃ ꯆꯪꯉꯦꯀꯣ ꯃꯥꯒꯤ ꯍꯥꯏꯕꯗꯤ ꯅꯪ ꯖꯣꯕꯀꯤ ꯃꯥꯏꯟꯁꯦꯠꯇꯩ ꯂꯥꯛꯄꯗꯤ ꯀꯥꯟꯅꯔꯔꯣꯏ ꯖꯣꯕꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯗꯅꯀꯣ ꯐꯖꯅ ꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯁꯦꯡꯅ ꯂꯩꯇꯦ ꯑꯩ ꯆꯍꯤ 2 ꯍꯧꯖꯤꯜꯂꯛꯄ ꯈꯪꯗ꯭ꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯇꯥꯟꯈꯤꯕ ꯌꯥꯎꯏ ꯇꯥꯟꯗꯕ ꯌꯥꯎꯏ ꯃꯤꯅꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯇꯥꯟꯕ ꯑꯩ ꯄꯦꯑꯥꯎꯠ ꯎꯔꯒ ꯇꯥꯟꯈꯤꯕ ꯌꯥꯝ ꯃꯥꯜꯂꯦꯕ ꯑꯁ ꯃꯥꯗꯤ ꯇꯥꯟ ꯍꯧꯔꯕꯅꯦ ꯃꯥꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯦꯑꯥꯎꯠ ꯂꯧꯔꯅꯤ ꯂꯧꯗꯦꯀꯣ ꯊꯥ ꯑꯃꯅꯤ ꯄꯦꯑꯥꯎꯠ ꯂꯧꯈꯤꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯊꯕꯛ ꯈꯪꯉꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯐꯣꯔ ꯅ꯭ꯌꯨ ꯇ꯭ꯔꯦꯗꯔꯁ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯨꯝ ꯍꯥꯏꯒꯦ ꯁꯤꯗꯁꯨ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯌꯥꯝ ꯀꯟꯅ ꯆꯪꯉꯤ ꯁꯤꯒꯤ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯌꯥꯎꯔꯕ ꯑꯗꯨꯗꯤ ꯅꯪ ꯌꯥꯝ ꯊꯨꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯕ꯭ꯔꯣ ꯍꯣꯏꯅ ꯑꯩꯈꯣꯏꯗ ꯁ꯭ꯇꯦꯞ ꯂꯣꯏ ꯄꯤꯌꯦꯕ ꯁꯤ ꯇꯧꯒꯗꯕꯅꯤ ꯁꯤ ꯇꯧꯒꯗꯕꯅꯤ ꯇꯧꯉꯝꯗꯕꯩ ꯋꯥꯅꯦ ꯀꯩꯒꯤꯅꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯇꯕꯩꯅꯦꯕ ꯑꯗꯨ ꯈꯛꯇꯪ ꯇꯧꯔꯛꯄꯗ ꯂꯣꯏ ꯌꯥꯔꯦꯕ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯏꯊꯣꯛꯏꯕ ꯄꯣꯠꯇꯣ ꯑꯩꯅ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯄ꯭ꯂꯥꯟꯗ ꯏꯊꯣꯛꯏꯕ ꯊꯕꯛꯇꯣ ꯑꯗꯨ ꯐꯣꯂꯣ ꯇꯧꯕ ꯉꯝꯗꯕꯒꯤꯅꯦꯕ ꯑꯗꯨ ꯈꯛꯇꯪ ꯐꯣꯂꯣ ꯇꯧꯕꯗ ꯂꯣꯏ ꯌꯥꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯃꯐꯝꯗꯗꯤ ꯌꯧꯔꯛꯀꯅꯤꯗꯅ ꯑꯗꯨꯗꯩ ꯁꯦꯝꯗꯣꯛꯑꯒ ꯑꯃꯨꯛ ꯁꯦꯝꯃꯒ ꯁꯦꯝꯗꯣꯛꯑꯒ ꯏꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯥꯔꯞ ꯇꯧꯒꯗꯕꯅꯦꯕ ꯑꯁꯣꯏꯕꯗꯨꯗꯒꯤꯀꯣ ꯑꯁꯣꯏꯕꯗꯤ ꯁꯦꯝꯗꯣꯛꯇꯅ ꯀꯥꯒꯗꯕꯅꯦꯕ ꯑꯗꯨꯅ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯤꯇꯪ ꯊꯝꯒꯦꯕ ꯑꯣꯀꯦ ꯑꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯇ꯭ꯔꯦꯗꯔ ꯑꯃꯒꯤ ꯖꯔꯅꯤꯗ ꯃꯥꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ
journaling tꯧꯕꯁꯦ most important ꯀꯌꯥꯝ important ꯑꯣꯏꯅ ꯈꯜꯂꯦ most important bro ꯍꯥꯏꯕꯗꯤ ꯃꯤꯁꯇꯦꯛꯇꯣ ꯈꯪꯗꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯏꯊꯣꯛꯇꯅ ꯀꯃꯥꯏꯅ ꯁꯦꯝꯗꯣꯛꯇꯣꯏꯅꯣ ꯅꯠꯇ꯭ꯔ bro ꯃꯤꯁꯇꯦꯛꯇꯣ ꯈꯪꯉꯦꯗꯅꯀꯣ ꯃꯃꯥꯡ ꯇꯧꯔꯝꯃꯦ ꯃꯤꯁꯇꯦꯛ ꯈꯪꯉꯒ ꯑꯁ ꯈꯪꯉꯤꯅꯦꯕ ꯅꯦꯛꯁꯇꯁꯨ ꯑꯗꯨꯝ ꯔꯤꯄꯤꯠ ꯇꯧꯗꯣꯏꯅꯦ ꯑꯗꯨ ꯀꯩꯅꯣ ꯏꯊꯣꯛꯇꯦ ꯑꯩꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯇꯣꯛꯑ ꯊꯝꯃꯦ ꯑꯩꯅ ꯔꯤꯄꯤꯇꯦꯠ ꯀꯩꯁꯨ ꯃꯤꯁꯇꯦꯛ ꯌꯥꯝꯗꯕꯅꯤꯀꯣ ꯃꯤꯁꯇꯦꯛ 3-5 ꯃꯦꯛꯁꯤꯃꯝ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯇꯦꯛꯁꯦ ꯑꯗꯨꯝ ꯑꯗꯨꯝ ꯁꯣꯏꯕ ꯁꯣꯏꯗꯣꯏꯅꯦꯕ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯊꯧ ꯇꯥꯏ ꯍꯥꯏꯁꯦ ꯁꯤꯗꯅꯦꯕ ꯃꯤꯅꯗꯤ ꯌꯥꯝ ꯚꯥꯁ ꯑꯣꯏꯅꯒ ꯍꯥꯏꯔꯛꯇꯧ ꯃꯥꯟꯕꯅꯦꯕ ꯁꯤ ꯆꯪꯒꯗꯕꯅꯤ ꯃꯥꯏꯟꯁꯦꯠ ꯆꯪꯒꯗꯕ ꯈꯣꯠꯀꯗꯕ ꯁꯤ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯇꯁꯦꯡꯅ ꯅꯪ ꯃꯥꯏꯟꯁꯦꯠꯁꯨ ꯂꯤꯡꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯑꯃ ꯇꯧꯕ ꯀꯩꯝ ꯌꯥꯎꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯗꯤꯁꯤꯄ꯭ꯂꯤꯟꯗꯨꯗꯪ ꯅꯥꯏꯔꯣ ꯃꯥꯏꯟꯁꯦꯠꯁꯨ ꯑꯣꯟꯈꯠꯂꯛꯀꯅꯤ ꯃꯥꯏꯟꯁꯦꯠꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯔꯛꯄ ꯍꯥꯏꯁꯦ ꯑꯁ ꯋꯥꯕꯅꯦꯕ꯭ꯔꯣ ꯑꯗꯨꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯛ ꯅꯥꯏꯔꯛꯄꯗ ꯑꯇꯩ ꯂꯣꯏ ꯏꯟꯅꯔꯛꯀꯅꯦꯕ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯑꯣꯀꯦ ꯁꯤꯃ ꯂꯩꯔꯦ ꯑꯦꯟ ꯑꯩꯒꯤ ꯅꯣꯂꯦꯖꯇꯒꯤꯀꯣ ꯅ꯭ꯌꯨ ꯇ꯭ꯔꯦꯗꯔꯁꯇ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯨꯃꯥꯏꯅ ꯐꯥꯔꯁꯇ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯇ꯭ꯔꯦꯗꯤꯡꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯃꯥꯒꯤ ꯃꯦꯟꯇꯔ ꯆꯨꯁ ꯇꯧꯕꯁꯦ ꯁꯤꯃꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯤ ꯁꯤꯗꯗꯤ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯦꯟꯇꯔꯁꯦ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯕ꯭ꯔꯣ ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯅꯧꯅ ꯇ꯭ꯔꯦꯗꯤꯡ ꯏꯟꯗꯁꯇ꯭ꯔꯤꯗ ꯆꯪꯉꯛꯄ ꯕ꯭ꯔꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯅꯀꯣ ꯑꯩꯒꯤ ꯖꯔꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯪꯉꯛꯄꯅꯤꯅ ꯕ꯭ꯔꯣꯅꯀꯣ ꯑꯩꯉꯣꯟꯗ ꯁ꯭ꯇ꯭ꯔꯒꯜꯒꯤ ꯍꯥꯏꯔꯗꯤ ꯑꯦꯗꯚꯥꯏꯁ ꯄꯤꯅꯤꯡꯕ ꯍꯥꯏꯔꯗꯤ ꯑꯗꯨꯗꯤ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟꯅꯦꯕ ꯑꯦꯖ ꯑ ꯇ꯭ꯔꯦꯗꯤꯡꯗ ꯐꯤꯜꯗ ꯆꯪꯉꯛꯑ ꯃꯇꯨꯡꯒꯤꯅꯦꯕ ꯑꯗꯨ ꯃꯊꯪ ꯃꯦꯟꯇꯔꯒꯤꯗꯤ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟꯗꯤ ꯑꯗꯨꯅꯦ ꯕ꯭ꯔꯣ ꯔꯥꯏꯠ ꯃꯦꯟꯇꯔ ꯐꯪꯗꯕꯁꯦ ꯑꯩꯁꯨ ꯍꯥꯏꯗꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯥ 5 ꯁ꯭ꯀ꯭ꯔꯣꯜ ꯇꯧꯔꯦ ꯔꯤꯖꯜꯇꯤ ꯑꯝꯇ ꯎꯗꯦ ꯀꯣꯟꯅ ꯇ꯭ꯔꯦꯠ ꯍꯥꯎꯁ ꯆꯥꯎꯔꯛꯇꯅ ꯈꯣꯠꯇꯅ ꯑꯃ ꯇꯧꯔꯛꯇꯅ ꯑꯗꯨ ꯀꯥꯟꯗꯅꯦꯕ ꯄꯥꯠꯇꯣ ꯐꯖꯅ ꯎꯔꯛꯏꯗꯣ ꯑꯗꯨꯅ ꯔꯥꯏꯠ ꯃꯦꯟꯇꯔ ꯇꯧꯔꯦ ꯃꯇꯝꯗꯤ ꯐꯖꯅ ꯃꯥꯡꯅꯤꯕ꯭ꯔꯣ ꯍꯥꯏꯕꯗꯤ ꯖꯁ ꯀꯔꯤꯝ ꯃꯁꯥꯃꯛ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯌꯨꯇ꯭ꯌꯨꯕꯇ ꯀꯣꯔꯁ ꯈꯛꯇꯪ ꯌꯣꯜꯂꯒ ꯄꯩꯁꯥ ꯇꯥꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯗꯃꯥꯗꯝ ꯂꯩꯗꯅꯀꯣ ꯑꯇꯩ ꯀꯩꯝ ꯇꯧꯗꯕ ꯀꯣꯔꯁ ꯌꯣꯜꯂ ꯇꯥꯟꯕ ꯑꯣꯏ ꯂꯩꯔꯝꯕ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯔꯦꯚꯦꯅ꯭ꯌꯨꯗꯩ ꯑꯗꯒꯤ ꯕ꯭ꯔꯣꯀꯔꯒꯤ ꯑꯦꯐꯤꯂꯤꯌꯦꯠꯇꯒꯤ ꯑꯗꯨ ꯈꯛ ꯇꯥꯟꯕ ꯃꯤ ꯂꯩꯌꯦꯕ ꯑꯗꯨꯅ ꯅꯁꯥꯏ ꯃꯦꯟꯇꯔꯗꯣ ꯍꯥꯟꯅ ꯑꯝꯇ ꯔꯤꯖꯜ ꯎꯔꯕ꯭ꯔꯥ ꯑꯝꯇ ꯐꯖꯅ ꯍꯪꯉꯣ ꯑꯗꯨ ꯍꯥꯟꯅ ꯍꯪꯅꯤꯡꯉꯦ ꯃꯦꯟꯇꯔ ꯆꯨꯁ ꯇꯧꯕꯗꯀꯣ ꯃꯥ ꯃꯁꯥꯃꯛ ꯍꯥꯟꯅ ꯔꯤꯖꯜꯇꯨ ꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯦꯁ ꯑꯣꯐ ꯃꯥꯏ ꯅꯣꯂꯦꯖ ꯑꯍꯥꯟꯕꯗ ꯃꯥꯅ ꯃꯥꯒꯤ ꯆꯥꯟꯅꯖꯕ ꯃꯦꯟꯇꯔ ꯀꯣ ꯏꯠ ꯃꯦ ꯕꯤ ꯇ꯭ꯔꯦꯗ ꯍꯥꯎꯁ ꯑꯣꯏꯕ ꯌꯥꯏ ꯑꯣꯏꯗꯕ ꯌꯥꯏ ꯃꯥꯅ ꯁꯤꯃꯗꯤ ꯃꯥꯒ ꯆꯥꯟꯅꯅꯤ ꯃꯉꯣꯟꯗꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯕ ꯌꯥꯅꯤ ꯍꯣꯏ ꯍꯥꯏꯕꯗꯣ ꯐ꯭ꯔꯤꯗ ꯑꯣꯏꯔꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯁꯨ ꯑꯦꯕ꯭ꯔꯤꯋꯦꯔ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯁꯤ ꯍꯥꯟꯅ ꯐꯖꯅ ꯆꯨꯁ ꯇꯧꯕ ꯁꯦꯀꯦꯟ ꯊꯤꯡ ꯏꯁ ꯗꯦꯠ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯔꯁꯦ ꯐꯅꯌꯥꯝ ꯍꯩꯕ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯇꯣꯞ ꯇ꯭ꯔꯦꯗꯔ ꯑꯃꯗ ꯋꯥꯔꯜꯒꯤ ꯇꯣꯞ ꯇ꯭ꯔꯦꯗꯔ ꯑꯃꯗ ꯃꯥꯅ ꯑꯗꯨꯅ ꯃꯦꯟꯇꯔ ꯑꯣꯏꯔꯒ ꯇꯝꯕ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯖꯔꯅꯤꯗꯤ ꯐꯣꯂꯣ ꯇꯧꯗꯕ ꯌꯥꯔꯣꯏ ꯁꯝꯖꯟꯕꯗꯤ ꯌꯥꯔꯣꯏꯕ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯕ꯭ꯔꯣ ꯑꯗꯨꯅ ꯂꯦꯠ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯐꯨꯠꯕꯣꯜ ꯁꯥꯟꯅꯅꯤꯡꯉꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩ ꯐꯨꯠꯕꯣꯜꯒꯤ ꯁꯥꯟꯅꯅꯤꯡꯉꯦ ꯑꯗꯣ ꯐꯨꯠꯕꯣꯜꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯍꯥꯏꯔꯒꯗꯤ ꯂꯦꯠ ꯁꯦ ꯃꯦꯁꯤꯒ ꯔꯣꯅꯥꯜꯗꯣꯒ ꯍꯥꯏꯔꯁꯦꯕ ꯑꯦꯛꯖꯥꯝꯄꯜꯗ ꯃꯦꯁꯤꯒ ꯔꯣꯅꯥꯜꯗꯣꯗꯒꯤ ꯇꯝꯃꯦ ꯐꯨꯠꯕꯣꯜꯁꯦ ꯇꯝꯕ ꯀꯥꯟꯁꯤꯗ ꯃꯣꯏꯅ ꯂꯣꯏ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯁꯤ ꯇꯧꯔꯣ ꯈꯣꯠꯂꯣ ꯑꯗꯨꯗꯩꯗꯤ ꯁꯤ ꯌꯧꯔꯛꯄ ꯌꯥꯔꯦ ꯑꯦꯕ꯭ꯔꯤꯊꯤꯡ ꯂꯣꯏ ꯇꯥꯛꯂꯛꯑꯦꯅ ꯈꯜꯂꯁꯦꯕ ꯕꯠ ꯃꯣꯏꯒꯤ ꯔꯣꯅꯥꯜꯗꯣꯒꯤ ꯍꯧꯖꯤक ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁ ꯑꯗꯒꯤ ꯃꯦꯁꯤꯒꯤ ꯁ꯭ꯇꯦꯠꯁꯨ ꯌꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤꯅꯦꯕ ꯑꯗꯨꯅ ꯑꯗꯨ ꯌꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯦꯁꯤꯅ ꯇꯧꯔꯛꯄ ꯔꯣꯅꯥꯜꯗꯣꯅ ꯇꯧꯔꯛꯄ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯍꯥꯔꯠ ꯋꯥꯔꯛ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯨ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯌꯧꯕ ꯉꯝꯃꯣꯏꯕ ꯇꯦꯛꯅꯤꯀꯦꯜꯗꯨꯅ ꯌꯥꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈ꯭ꯋꯥꯏ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟꯁꯦ ꯏꯟ ꯑꯦꯅꯤ ꯐꯤꯜꯗ ꯁꯤꯃꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅꯦ ꯕ꯭ꯔꯣ ꯑꯗꯨ ꯃꯌꯥꯝꯅ ꯉꯝꯅꯗ꯭ꯔꯤꯁꯦ ꯑꯗꯨꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯇꯩꯗꯤ ꯂꯣꯏ ꯂꯩꯔꯦꯗꯅꯀꯣ ꯕ꯭ꯔꯣ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯇ꯭ꯔꯦꯗꯤꯡꯒꯤ ꯑꯗꯒꯤ ꯀꯩꯅꯣꯗꯁꯨ ꯍꯥꯏꯔꯁꯨ ꯄꯩꯈꯥ ꯑꯦꯅꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯕꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯀꯣꯆꯤꯡ ꯃꯌꯥꯝ ꯗꯃꯥꯗꯝ ꯂꯩꯗꯅ ꯍꯣꯏ ꯀꯝꯄꯤꯇꯤꯁꯟꯁꯨ ꯂꯩꯀꯣ ꯗꯃꯥꯗꯝ ꯂꯩ ꯀꯝꯄꯤꯇꯤꯁꯟꯁꯨ UPSC ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝ ꯑꯣꯏꯒꯦꯔꯥ ꯀꯝꯄꯤꯇꯤꯁꯟ ꯗꯃꯥꯗꯝ ꯂꯩꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯕ꯭ꯔꯗꯤ ꯑꯣꯏꯗꯦꯗꯅꯀꯣ ꯑꯗꯨꯁꯨ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯐꯤꯜꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯣꯟꯂꯤ 90% ꯀꯩꯅꯣ ꯑꯣꯏꯌꯦꯅ ꯐꯦꯜ ꯑꯣꯏꯌꯦ 10% ꯈꯛꯇꯪ ꯇꯁꯦꯡꯅ ꯍꯥꯏꯗꯤ 95% ꯌꯥꯗꯦꯀꯣ ꯔꯤꯃꯦꯅꯤꯡ 5%ꯗꯨꯗꯁꯨ ꯐꯖꯅ ꯇꯥꯟ ꯉꯝꯕꯗꯨꯁꯦ ꯇꯣꯞ 1-2%ꯗꯨ ꯈꯛꯇꯅꯦꯕ ꯑꯇꯩꯗꯤ ꯇꯥꯜꯂꯦ ꯍꯥꯏꯕ ꯋꯥꯅꯦ ꯇꯥꯜꯂꯤ ꯄ꯭ꯔꯣꯐꯤꯇꯦꯕꯜꯗꯤ ꯑꯣꯏꯔꯒ ꯀꯩꯁꯨ ꯌꯥꯝꯅ ꯑꯣꯏꯗꯕ ꯀꯥꯡꯕꯨꯅ ꯅꯝꯃꯦꯕ ꯑꯗꯨ 1-2%ꯅꯦꯕ ꯑꯗꯨ 1-2 ꯂꯦꯚꯦꯜꯗꯨꯒꯤ ꯄꯔꯁꯦꯟꯇꯨꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯇꯣ ꯑꯗꯨ ꯌꯦꯡꯕ ꯑꯃ ꯆꯪꯉꯤꯗꯅ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯎꯠꯂꯤꯁꯦ ꯃꯥꯔꯀꯦꯠꯇ ꯌꯨꯇ꯭ꯌꯨꯕꯇ ꯇ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟ ꯕ꯭ꯔꯣꯀꯔ ꯑꯦꯗꯚꯔꯇꯥꯏꯁꯁꯦ ꯗꯃꯥꯗꯝ ꯌꯥꯝꯁꯜꯂꯛꯑꯦꯃꯤ ꯕ꯭ꯔꯣ ꯃꯊꯣꯡ ꯃꯔꯤꯡ ꯈꯪꯗꯒꯩꯀꯣ ꯇꯥꯜꯂꯗꯧ ꯃꯥꯜꯂꯦꯕ ꯃꯣꯏꯅ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯃꯑꯣꯡꯗꯣ ꯍꯌꯦꯡ ꯍꯦꯛꯇ ꯇꯥꯜꯂꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯇꯣꯇꯦꯂꯤ ꯗꯤꯐ꯭ꯔꯦꯟట్ ꯑꯩꯁꯨ ꯑꯗꯨ ꯌꯦꯡꯉ ꯆꯪꯉꯛꯈꯤꯕꯅꯦ ꯑꯦꯗꯚꯔꯇꯥꯏꯁꯇ ꯆꯪꯉꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯗꯣ ꯍꯦꯛꯇ ꯍꯌꯦꯡ ꯍꯪꯆꯤꯠ ꯌꯥꯔꯗꯧ ꯃꯥꯟꯕ ꯑꯗꯨ ꯌꯥꯔꯝꯗꯕꯗꯣ ꯑꯣꯀꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕ꯭ꯔꯗꯔ ꯁꯤꯇꯜꯖꯤꯠ ꯑꯗꯨꯒ ꯕ꯭ꯔꯣꯒꯤꯁꯨ ꯐ꯭ꯔꯣꯝ ꯇ꯭ꯔꯦꯗ ꯍꯥꯎꯁꯇꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤ ꯏꯟ ꯀꯃꯤꯡ ꯌꯔꯁꯇꯀꯣ Yes, sir.
ꯑꯗꯨꯒ ꯑꯗꯨꯝ ꯁꯤꯒꯤ ꯇ꯭ꯔꯦꯗꯤꯡꯒꯤꯗꯁꯨ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯑꯦꯅꯤ ꯐꯥꯏꯅꯥꯟꯁꯇ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯁꯦ ꯃꯥꯒꯤ ꯕꯥꯏ ꯁꯦꯜ ꯆꯪꯉꯒ ꯄꯩꯁꯥ ꯇꯥꯟꯕꯗꯨ ꯈꯛ ꯅꯠꯇꯦꯕ ꯄꯔꯁꯣꯅꯦꯜ ꯐꯥꯏꯅꯥꯟꯁ ꯏꯟꯚꯦꯁ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯣ ꯑꯗꯒꯤ ꯁ꯭ꯇꯣꯛꯁꯅ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯏ ꯀ꯭ꯔꯤꯞꯇꯣꯅ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯂꯣꯏꯅ ꯅꯣꯂꯦꯖ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯏꯀꯣꯅꯣꯃꯤ ꯀꯃꯥꯏꯅ ꯔꯟ ꯇꯧꯔꯤꯅꯣ ꯕꯖꯦꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯇꯦꯛꯁ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯦꯕ꯭ꯔꯤꯊꯤꯡꯁꯤ ꯂꯣꯏ ꯔꯤꯂꯦꯇꯦഡ് ꯑꯣꯏꯌꯦꯕꯀꯣ ꯁꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯐ꯭ꯔꯣꯝ ꯄꯔꯁꯣꯅꯦꯜ ꯃꯥꯏ ꯁꯥꯏꯠ ꯑꯗꯨꯒ ꯇ꯭ꯔꯦꯗ ꯍꯥꯎꯁꯀꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝ ꯆꯥꯎꯅ ꯋꯤꯁ ꯄꯤꯔꯤ ꯕ꯭ꯔꯣꯗꯁꯨꯀꯣ Thank you. ꯐꯣꯔ ꯕ꯭ꯔꯥꯏꯠ ꯐ꯭ꯌꯨꯆꯔ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ Most welcome. ꯇ꯭ꯔꯦꯗ ꯍꯥꯎꯁꯀꯤ ꯄꯣꯗꯀꯥꯁ ꯁꯣꯗ ꯂꯥꯛꯄꯤꯕꯒꯤ Yes. ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯗꯀꯥꯁꯁꯤꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯗꯤꯁꯀꯁ ꯇꯧꯔꯦ ꯃꯇꯨꯡꯗꯁꯨ Yes. ꯍꯦꯟꯅ ꯑꯞꯒ꯭ꯔꯦꯗ ꯂꯥꯛꯑꯀꯥꯟꯗ Yes, ꯅꯦꯛꯁ yes, yes. ꯄꯣꯗꯀꯥꯁ ꯑꯃꯁꯨ ꯇꯧꯅꯕ ꯇꯧꯁꯦ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ Thank ꯃꯆ you, sir.